ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯅꯥꯒꯤ ꯉꯥ ꯑꯣꯟꯕꯤ ꯃꯍꯥꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯍꯧꯁꯥꯒꯤ ꯐꯖꯕꯅ ꯌꯣꯝꯂꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯈꯣꯝꯕ ꯀꯧꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯂꯨꯆꯤꯡꯕ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯣꯝꯕꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯂꯩꯈꯤꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯈꯣꯝꯕ ꯉꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯅ ꯊꯥꯗꯣꯛꯂꯝꯂꯕꯁꯨ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯇꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯣꯝꯕꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯐꯝ ꯐꯖꯕ ꯀꯌꯥꯗ ꯄꯨꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯑꯍꯜ ꯑꯃꯗ ꯀꯔꯤ ꯂꯝꯆꯠ ꯁꯥꯖꯠ ꯎꯠꯀꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯊꯤꯖꯅ ꯇꯝꯕꯤꯕꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯃꯉꯣꯟꯗꯒꯤ ꯍꯟꯕ ꯑꯍꯜꯗ ꯀꯔꯤ ꯃꯤꯡꯒꯧ ꯀꯧꯒꯅꯤ, ꯀꯔꯤ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯣꯝꯕ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ, ꯌꯥꯝꯅ ꯐꯕ, ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯤꯡꯊꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯑꯃꯠꯇꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯃꯗꯨꯃꯛꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ प्रजाꯁꯤꯡꯅꯁꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯣꯝꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯇꯝꯐꯥ ꯑꯃꯗꯤ ꯁꯤꯖ ꯀꯧꯕꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥꯅ, "ꯏꯇꯥ ꯁꯤꯖ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯆꯥꯛ ꯆꯥꯔꯨꯁꯦ꯫ ꯏꯃꯥꯅ ꯉꯥ ꯊꯣꯡꯍꯧꯕꯅꯤ꯫ ꯏꯃꯥꯅ ꯅꯪꯕꯨꯁꯨ ꯄꯨꯔꯛꯑꯣ ꯍꯥꯏꯍꯧꯕꯅꯤ꯫ ꯏꯃꯥꯗ ꯍꯥꯏꯈꯤꯒꯦ꯫ ꯍꯣꯏ꯫ ꯁꯤꯖ ꯏꯃꯨꯡꯗ ꯂꯩꯕ ꯃꯃꯥ ꯊꯦꯝꯕꯤꯕꯨ ꯀꯧꯗꯨꯅ, "ꯏꯃꯥ, ꯑꯩ ꯇꯝꯐꯥꯈꯣꯏꯗ ꯆꯥꯛ ꯆꯥꯕ ꯆꯠꯂꯨꯒꯦ"꯫ ꯏꯃꯨꯡꯗꯒꯤ ꯊꯦꯝꯕꯤꯅ ꯂꯥꯎꯗꯨꯅ, "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ, ꯑꯗꯣ ꯊꯦꯡꯅꯗꯤ ꯍꯜꯂꯛꯀꯅꯨꯀꯣ"꯫ "ꯍꯣꯏ ꯏꯃꯥ"꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒ ꯁꯤꯖꯒ ꯇꯝꯐꯥꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯤꯖꯒꯤ ꯃꯄꯨ ꯄꯨꯔꯦꯟꯕꯅ, "ꯍꯩ ꯅꯨꯄꯤ, ꯅꯆꯥꯅꯨꯄꯤ ꯁꯤꯖꯗꯤ ꯍꯧꯖꯤꯛꯇ ꯇꯝꯐꯥꯈꯣꯏꯗ ꯆꯥꯛ ꯆꯥꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ"꯫ "ꯑꯣ, ꯑꯩꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯅ ꯇꯤꯟꯅꯔꯒ ꯁꯥꯟꯅꯕꯁꯤ ꯎꯔꯒ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯩꯈꯤꯗ꯭ꯔꯕ ꯏꯇꯥꯎ ꯑꯗꯨꯒ ꯁꯥꯟꯅꯃꯤꯟꯅꯕꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯔꯁꯤꯗꯅ, ꯆꯥꯛ ꯂꯥꯝꯁꯤꯜꯂꯛꯂꯦ"꯫ "ꯍꯣꯏ ꯍꯣꯏ, ꯑꯩ ꯊꯕꯛꯁꯤ ꯃꯇꯪ ꯂꯣꯏꯁꯤꯟꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯔꯁꯤ"꯫ "ꯂꯣꯏꯁꯤꯜꯂꯣ ꯂꯣꯏꯁꯤꯜꯂꯣ"꯫ ꯑꯁꯣꯝꯗꯅ ꯇꯝꯐꯥꯒꯤ ꯃꯃꯥ ꯂꯩꯃꯅ, "ꯏꯆꯥꯁꯤꯡ ꯂꯥꯛꯑꯦꯗꯅ, ꯏꯃꯥꯅ ꯆꯥꯛꯁꯨ ꯊꯤꯔꯒ ꯊꯝꯂꯕꯅꯤ, ꯆꯥꯔꯨꯔꯁꯤ ꯆꯥꯔꯨꯔꯁꯤ"꯫ "ꯏꯃꯥ, ꯉꯁꯤꯁꯨ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯀꯗ꯭ꯔꯥ"꯫ "ꯍꯣꯏ ꯍꯣꯏ ꯆꯠꯀꯅꯤ, ꯍꯣꯔꯦꯟꯁꯨ ꯅꯇꯥ ꯁꯤꯖ ꯍꯣꯏꯗ ꯂꯩꯔꯝꯃꯨꯀꯣ"꯫ "ꯑꯩꯁꯨ ꯄꯥꯠꯇꯨꯗ ꯂꯥꯛꯀꯦ"꯫ "ꯌꯥꯗꯦ ꯌꯥꯗꯦ, ꯑꯉꯥꯡ ꯑꯣꯏꯔꯤ, ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯛꯂꯀꯥꯟꯗ ꯏꯃꯥꯅ ꯄꯨꯕꯤꯒꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯔꯁꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯇꯝꯐꯥꯅ, "ꯏꯇꯥ, ꯏꯀꯥꯏꯒꯅꯨꯀꯣ, ꯆꯥꯛꯇꯣ ꯃꯌꯥꯝ ꯆꯥꯁꯤꯜꯂꯨ"꯫ "ꯍꯣꯏ ꯏꯇꯥ, ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯅꯣ, ꯃꯁꯤꯁꯨ ꯅꯪꯒꯤ ꯌꯨꯝꯅꯤ, ꯅꯪꯒꯤ ꯌꯨꯝꯒ ꯆꯞ ꯃꯥꯟꯅꯩ, ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ"꯫ ꯃꯃꯥ ꯂꯩꯃꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯃꯥ ꯍꯧꯒꯠꯂꯝꯃꯒꯦꯀꯣ, ꯀꯣꯜ-ꯂꯤꯛꯁꯤꯡ ꯑꯁꯦ ꯋꯥꯔꯁꯨ ꯋꯥꯅ ꯅꯈꯣꯏ ꯑꯅꯤꯅ ꯐꯦꯡꯈ꯭ꯔꯣꯀꯣ, ꯏꯃꯥ ꯊꯦꯡꯉꯤ, ꯂꯣꯏꯁꯤꯜꯂꯨꯔꯒꯦ, ꯃꯤ ꯂꯣꯏꯅ ꯆꯠꯅꯔꯝꯂꯅꯤ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯝꯃꯤ꯫ "ꯏꯇꯥ, ꯋꯥꯔꯁꯨ ꯀꯣꯜ-ꯂꯤꯛꯁꯤꯡꯁꯦ ꯐꯦꯡꯕ ꯂꯣꯏꯔꯒ ꯅꯣꯏꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤꯀꯣ"꯫ "ꯌꯥꯏꯌꯦ, ꯑꯗꯣ ꯏꯇꯥ, ꯑꯩꯈꯣꯏꯁꯨ ꯂꯩꯁꯥ ꯐꯥꯔꯀꯥꯟꯗ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯁꯤꯀꯣ"꯫ "ꯆꯠꯁꯤ, ꯑꯩꯁꯨ ꯏꯃꯥꯅ ꯆꯠꯂꯤꯁꯦ ꯆꯠꯅꯤꯡꯕꯅ"꯫ ꯑꯁꯨꯝꯅ ꯇꯝꯐꯥꯒ ꯁꯤꯖꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯜ-ꯂꯤꯛꯁꯤꯡ ꯑꯗꯨ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯁꯤꯖ ꯈꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯖꯒꯤ ꯃꯃꯥ ꯊꯦꯝꯕꯤꯅ, "ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯛꯄꯨ ꯀꯌꯥꯝ ꯆꯥꯔꯛꯑꯒꯦ, ꯑꯣꯟꯊꯣꯛꯅ ꯀꯨꯏꯔꯤꯗꯨꯕꯣ"꯫ "ꯏꯃꯥ, ꯆꯥꯛ ꯆꯥꯃꯟꯕꯒꯤ ꯆꯠꯄ ꯐꯥꯎꯕ ꯐꯖꯅ ꯉꯝꯗ꯭ꯔꯕꯅꯤ"꯫ ꯊꯦꯝꯕꯤꯅ ꯅꯣꯛꯂꯒ, "ꯊꯧꯔꯝꯃꯅꯤ, ꯑꯗꯣ ꯂꯩꯃꯗꯤ ꯄꯥꯠꯇ ꯆꯠꯍꯧꯔꯕ꯭ꯔꯣ"꯫ "ꯆꯠꯂꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯆꯠꯇꯣꯏꯔꯣ"꯫ "ꯆꯠꯇꯣꯏꯅꯤ ꯆꯠꯇꯣꯏꯅꯤ, ꯅꯄꯥꯕꯨꯡꯗꯤ ꯆꯠꯂꯝꯈ꯭ꯔꯦ, ꯏꯃꯥꯁꯨ ꯍꯧꯖꯤꯛ ꯆꯠꯂꯗꯕꯅꯤ, ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ"꯫ "ꯍꯣꯏ ꯏꯃꯥ"꯫ ꯑꯁꯨꯝꯅ ꯊꯦꯝꯕꯤꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯃ, "ꯄꯨꯔꯦꯝꯕ, ꯏꯇꯥ ꯊꯦꯝꯕꯤꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ"꯫ "ꯂꯥꯛꯀꯅꯤꯌꯦ, ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯄꯅꯤ"꯫ "ꯑꯣ"꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯅ, "ꯏꯇꯥ, ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯜꯂꯦ"꯫ "ꯍꯣꯏ, ꯑꯉꯥꯡꯁꯤꯡꯗꯣ ꯉꯥꯏꯕꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ,
ꯃꯈꯣꯏꯗꯤ ꯏꯇꯥꯈꯣꯏꯗ ꯂꯥꯛꯑꯕꯣ? ꯍꯣꯏ, ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯒ ꯁꯤꯖꯒꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯇꯨꯅ ꯂꯩꯁꯥ ꯐꯥꯔꯛꯂꯝꯃꯤ꯫ ꯇꯝꯐꯥꯒ ꯁꯤꯖꯒ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯛ ꯂꯣꯏꯅ ꯐꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯔꯨꯔꯕꯗꯤ ꯇꯝꯐꯥꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯃꯁꯛ ꯍꯦꯟꯅ ꯐꯖꯔꯕꯁꯨ ꯃꯕꯨꯛꯆꯦꯜ ꯐꯖꯕꯗꯤ ꯁꯤꯖꯅ ꯍꯦꯟꯅ ꯐꯔꯝꯃꯤ꯫ ꯇꯝꯐꯥꯗꯤ ꯃꯉꯣꯟꯗꯒꯤ ꯃꯤꯅ ꯈꯤꯇꯪ ꯍꯦꯟꯕꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯇꯝꯐꯥ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯀꯥꯖꯔꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯃꯃꯥ ꯂꯩꯃꯅ, "ꯍꯩ ꯇꯝꯐꯥ, ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ, ꯅꯨꯃꯤꯠ ꯑꯥ ꯌꯧꯔꯦ꯫ ꯂꯩꯁꯥꯕꯤꯅꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯍꯧ ꯊꯦꯡꯕ ꯍꯧꯅꯕ꯭ꯔꯣ?" ꯇꯝꯐꯥꯅ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ, "ꯑꯁ, ꯏꯃꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯦ, ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯃꯪ ꯃꯪꯉꯤꯉꯩꯁꯤꯗ꯫ ꯍꯩ, ꯍꯧꯖꯤꯛꯄꯨ ꯀꯔꯤꯒꯤ ꯃꯪꯅꯣ? ꯃꯤꯗꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯅ ꯍꯟꯅꯔꯛꯂꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯪ ꯃꯪꯉꯤ ꯀꯥꯏꯅ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ." "ꯍꯣꯏ ꯏꯃꯥ, ꯍꯧꯒꯠꯂꯒꯦ꯫ ꯇꯞꯅ ꯉꯥꯡꯉꯨ ꯌꯥꯗ꯭ꯔꯣ? ꯌꯨꯝ ꯊꯪꯅꯕꯁꯤꯡꯅ ꯇꯥꯔꯒ ꯑꯩꯕꯨ ꯀꯩꯅꯦꯅ ꯈꯜꯂꯝꯗꯣꯏꯅꯣ? ꯅꯆꯥꯒꯤ ꯃꯥꯏꯁꯨ ꯈꯔ ꯌꯦꯡꯕꯤꯌꯨ." "ꯑꯣ, ꯏꯀꯥꯏꯕꯗꯤ ꯈꯪꯕꯖꯥꯠꯅꯤꯅꯦ ꯅꯪꯁꯦ꯫ ꯏꯀꯥꯏꯕ ꯈꯪꯂꯕꯗꯤ ꯌꯥꯍꯧ ꯑꯗꯨꯁꯨ ꯈꯔ ꯉꯟꯅ ꯍꯧꯒꯠꯄ ꯇꯝꯃꯨ꯫ ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯃꯒꯦꯀꯣ, ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯗꯣꯛꯎꯔꯣ." ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯃꯃꯥ ꯂꯩꯃꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯤꯖꯗꯤ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯁꯤꯖ ꯃꯃꯥ ꯊꯦꯝꯕꯤꯅ, "ꯕꯦꯝꯃ, ꯁꯤꯖ, ꯅꯪꯕꯨ ꯄꯥꯠꯇ ꯆꯠꯂꯒꯦꯔꯣ?" "ꯍꯣꯏ ꯏꯃꯥ, ꯆꯠꯂꯒꯦ꯫ ꯏꯇꯥ ꯇꯝꯐꯥꯁꯨ ꯉꯥꯏꯔꯝꯃꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯄꯥꯕꯨꯡ ꯂꯥꯛꯑꯗꯤ ꯄꯥꯠꯇ ꯂꯥꯛꯑꯅꯨ ꯍꯥꯏꯔꯝꯃꯣ꯫ ꯅꯨꯡꯊꯤꯜꯗꯗꯤ ꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯌꯣ ꯍꯥꯏꯌꯨ." ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖ ꯃꯥꯒꯤ ꯏꯟꯁꯤꯡꯗꯨ ꯄꯨꯔꯒ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯨꯝ ꯂꯥꯛꯄꯅ ꯃꯇꯥ ꯇꯝꯐꯥꯈꯣꯏꯒꯤ ꯌꯨꯝꯗ ꯌꯧꯔꯝꯃꯤ꯫ "ꯏꯇꯥ, ꯏꯇꯥ ꯇꯝꯐꯥ!" ꯁꯤꯖꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯇꯝꯐꯥꯅ, "ꯏꯃꯥ, ꯏꯇꯥ ꯁꯤꯖ ꯂꯥꯛꯑꯕ ꯃꯥꯜꯂꯤ꯫ ꯑꯝꯇ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯆꯥꯛ ꯆꯥꯔꯤ ꯉꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣꯅ ꯍꯥꯏꯕꯤꯌꯨ." ꯂꯩꯃꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ "ꯍꯩꯃꯥ, ꯁꯤꯖ ꯂꯥꯛꯑꯕ꯭ꯔꯣ?" "ꯂꯥꯛꯑꯦ ꯏꯃꯥ꯫ ꯏꯇꯥ ꯇꯝꯐꯥꯗꯤ ꯂꯣꯏꯁꯤꯜꯂꯕꯣ?" "ꯃꯥꯗꯤ ꯆꯥꯛ ꯆꯥꯔꯤꯌꯦ꯫ ꯋꯥꯔꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ." "ꯍꯣꯏ ꯏꯃꯥ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯐꯝꯃꯨ꯫ ꯅꯪꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ?" "ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯏꯃꯥ꯫ ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯔꯕꯣ?" "ꯆꯥꯔꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯅꯇꯥꯁꯦ ꯍꯧꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯗꯤ ꯆꯥꯛꯇꯤ ꯅꯪꯅ ꯑꯗꯨꯝ ꯊꯣꯡꯉꯤꯔꯣ?" "ꯊꯣꯡꯗꯦ, ꯃꯔꯛ ꯃꯔꯛꯇ ꯏꯃꯥꯅ ꯊꯣꯡꯕꯁꯨ ꯌꯥꯎꯏ." "ꯐꯩꯅꯦ, ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥ ꯐꯥꯕꯒꯤ ꯋꯥꯅꯤ, ꯆꯥꯛꯇꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉꯤ, ꯅꯣꯡꯃꯇ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯕꯤꯕ ꯖꯥꯠ ꯅꯠꯇꯦ." ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟ ꯊꯣꯔꯛꯂꯗꯨꯅ, "ꯌꯥꯔꯦꯗ, ꯈꯔ ꯉꯥꯡꯉꯗꯤ, ꯏꯇꯥ ꯆꯠꯂꯁꯤꯔꯥ? ꯅꯪꯕꯨ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯣꯗꯅ." "ꯌꯥꯅꯤ, ꯆꯠꯂꯁꯤ, ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯊꯦꯡꯉꯅꯤ." ꯁꯤꯖ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯠꯂꯝꯃꯤ꯫ ꯇꯝꯐꯥꯅ, "ꯏꯇꯥ, ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯗꯣ ꯃꯤꯅ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯩ ꯍꯥꯏ꯫ ꯑꯃꯨꯛꯇꯪꯗꯤ ꯃꯁꯛ ꯎꯅꯤꯡꯈ꯭ꯔꯦ." "ꯐꯖꯩ ꯍꯥꯏꯌꯦ, ꯑꯩꯁꯨ ꯑꯝꯇ ꯎꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯅꯕꯨ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯃꯥꯕꯨ ꯃꯁꯛ ꯎꯕ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ." ꯇꯝꯐꯥꯅ, "ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯇꯥ, ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯌꯦꯡꯕ ꯆꯠꯂꯨꯁꯤꯔꯥ?" "ꯑꯦ, ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯕꯒꯤ ꯀꯣꯅꯨꯡꯗ ꯆꯪꯍꯟꯗꯣꯏꯅꯣ?" "ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯌꯥꯔꯦꯗ, ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ꯫ ꯑꯩꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏꯀꯥꯟꯗ ꯄꯥꯠ ꯌꯧꯕ ꯐꯥꯎꯕ ꯈꯪꯂꯨꯗ꯭ꯔꯦ." "ꯑꯦ, ꯑꯁꯦꯡꯕ? ꯑꯗꯣ ꯏꯇꯥ, ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯕꯨ ꯑꯣꯏꯅꯤꯡꯉꯤ꯫ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯒ ꯂꯩꯔꯗꯤ ꯑꯇꯥꯡ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯥꯅꯤꯡꯕꯗ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯀꯣ?" ꯁꯤꯖꯅ ꯅꯣꯛꯂꯒ, "ꯌꯥꯔꯦ ꯌꯥꯔꯦ ꯏꯇꯥ, ꯉꯥ ꯑꯣꯏꯅ ꯐꯥꯔꯁꯦ, ꯀꯥꯟꯅꯗꯕꯗ ꯃꯪꯉꯅꯨ꯫ ꯑꯩꯈꯣꯏꯒꯨꯝꯕꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯅꯅꯦ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯣꯏ." ꯁꯤꯖꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯇꯝꯄꯥ ꯃꯊꯣꯝꯇ ꯇꯨꯃꯤꯟꯅ, "ꯀꯩꯗꯧꯕ ꯌꯦꯡꯕꯤꯔꯣꯏꯗꯣꯏꯕ? ꯂꯩꯕꯥꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯁꯦ ꯑꯩ ꯑꯣꯏꯔꯝꯒꯅꯤ." ꯇꯝꯐꯥ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ, "ꯏꯇꯥ, ꯑꯩꯒꯤ ꯁꯛꯁꯦ ꯐꯖꯕ꯭ꯔꯥ?" "ꯐꯖꯩ꯫ ꯀꯩꯗꯧꯔꯒꯦ? ꯏꯇꯥꯕꯨ ꯀꯅꯥꯅ ꯐꯖꯗꯦ ꯍꯥꯏꯔꯒꯦ?" "ꯍꯥꯏꯗꯦꯗ, ꯁꯨꯝ ꯍꯪꯕꯅꯤ꯫ ꯑꯗꯣ ꯏꯇꯥ, ꯑꯩꯁꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯗ ꯄꯛꯆꯒꯗ꯭ꯔꯥ?" "ꯄꯛꯆꯅꯤ꯫ ꯑꯗꯣ ꯏꯇꯥ, ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯉꯥꯁꯦ ꯌꯣꯜꯂꯨꯁꯦ꯫ ꯀꯩꯊꯦꯜꯗ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ." "ꯌꯥꯏꯌꯦ ꯏꯇꯥ꯫ ꯑꯩꯒꯤ ꯁꯦꯠꯅꯅꯕ ꯐꯤꯔꯣꯜꯁꯨ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯐꯤꯔꯣꯜꯁꯨ ꯈꯜꯂꯨꯁꯦ." ꯑꯁꯨꯝꯅ ꯇꯝꯐꯥꯒ ꯁꯤꯖꯒꯗꯨ ꯄꯥꯠꯇ ꯏꯟ ꯆꯤꯡꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯤꯖꯒꯤ ꯃꯃꯥ ꯊꯦꯝꯕꯤꯅ, "ꯏꯇꯥ ꯂꯩꯃ, ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯦꯡꯕꯤꯔꯛꯏꯁꯤꯕꯣ?" "ꯀꯩꯁꯨ ꯂꯩꯇꯦꯗ ꯏꯇꯥ, ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯤ, ꯏꯇꯥꯒ ꯎꯅꯗꯕ ꯀꯨꯏꯃꯟꯕꯒꯤ." "ꯑꯣ, ꯏꯇꯥꯗꯤ ꯆꯥꯛ ꯆꯥꯔꯛꯑꯕꯣ?"
ꯆꯥꯔꯦ. ꯏꯇꯥꯗꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯀꯗꯥꯏ ꯆꯠꯄꯤꯗꯣꯏꯅꯣ? ꯆꯠꯂꯣꯏꯗ, ꯌꯨꯝꯗ ꯁꯨꯝ ꯂꯩꯒꯅꯤꯌꯦ. ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯈꯤꯕꯗꯒꯤ ꯏꯇꯥꯁꯦ ꯅꯨꯡꯉꯥꯏꯔꯦꯅꯦ. ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯩꯅ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯒ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯃꯗꯨꯒꯤ ꯁꯦꯜꯅ ꯆꯦꯡ ꯋꯥꯟꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤꯅ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯦ. ꯏꯇꯥꯁꯨ ꯅꯨꯡꯉꯥꯏꯔꯤꯗꯨꯗꯤ, ꯅꯆꯥꯅꯨꯄꯤ ꯇꯝꯐꯥꯅ ꯂꯣꯏꯅ ꯇꯧꯔꯤꯗꯨꯗꯤ. ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ. ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯇ꯭ꯔꯦ ꯍꯥꯏꯕꯩ ꯋꯥꯅꯤ. ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯂꯦꯞꯇ꯭ꯔꯤꯗ. ꯑꯗꯨꯒꯤꯕꯨꯗꯤ ꯏꯇꯥ, ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯅ ꯉꯝꯗꯕ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯏ. ꯑꯣ, ꯏꯇꯥꯗꯤꯅꯦ ꯅꯆꯥꯅꯨꯄꯤꯅ ꯉꯝꯗꯕ ꯀꯥꯟꯗ ꯇꯧꯕ ꯈꯛꯇꯅꯤ. ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯅꯤ. ꯑꯗꯣ ꯏꯇꯥꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯗ ꯀꯣꯏꯕ ꯂꯥꯛꯎꯗꯅ. ꯍꯣꯏ, ꯂꯥꯛꯀꯦ ꯏꯇꯥ. ꯑꯁꯣꯝꯗꯅ ꯇꯝꯐꯥꯅ. ꯏꯇꯥ, ꯅꯪꯗꯤ ꯀꯌꯥꯝ ꯐꯥꯔꯒꯦ? ꯉꯔꯥꯡꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯌꯥꯝꯃꯤ. ꯏꯇꯥꯒꯤꯗꯤ? ꯌꯥꯝꯗ꯭ꯔꯤꯗ. ꯑꯗꯣ ꯏꯇꯥ, ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯤ. ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯆꯠꯂꯨꯔꯁꯤꯔꯥ? ꯌꯥꯏꯌꯦ. ꯀꯗꯥꯏ, ꯅꯪꯒꯤ ꯉꯥꯗꯣ ꯌꯦꯡꯒꯦ. ꯇꯨ, ꯌꯦꯡꯉꯣ, ꯌꯥꯝꯗ꯭ꯔꯤ. ꯏꯇꯥꯒꯤ ꯉꯥꯗꯣ ꯌꯥꯝꯃꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯔꯛꯑꯣ. ꯑꯦ, ꯅꯪꯒꯤꯗꯤ ꯌꯥꯝꯗꯦꯅꯦ. ꯍꯣꯏ, ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯂꯧꯔꯣ. ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖꯅ ꯃꯥꯒꯤ ꯉꯥ ꯑꯗꯣ ꯃꯇꯥ ꯇꯝꯐꯥꯗ ꯈꯔ ꯄꯤꯔꯝꯃꯤ. ꯇꯝꯐꯥꯅ, ꯏꯇꯥ, ꯏꯟꯁꯤꯡꯁꯤꯗꯤ ꯍꯌꯦꯡꯁꯨ ꯂꯥꯛꯀꯗꯕꯅꯤꯅ ꯊꯅꯝꯃꯁꯦ. ꯌꯥꯏ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯥꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ. ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯈꯣꯝꯕꯅ ꯃꯆꯥꯅꯨꯄꯥꯗ, ꯏꯄꯥꯒꯤ ꯂꯨꯆꯤꯡꯕ, ꯉꯁꯤꯗꯤ ꯏꯄꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯀꯔꯤ ꯋꯥꯅꯣ ꯏꯄꯥ ꯅꯤꯡꯊꯧ? ꯏꯄꯥꯁꯦ ꯍꯅꯨꯔꯛꯂꯦꯅꯦꯍꯦ. ꯑꯗꯨꯅ ꯑꯩ ꯍꯤꯡꯂꯤꯉꯩꯗ ꯅꯪ ꯂꯨꯍꯣꯡꯅꯕ ꯇꯧ. ꯏꯄꯥ ꯅꯤꯡꯊꯧ, ꯅꯨꯄꯤꯗꯤ ꯀꯗꯥꯏꯗꯒꯤ ꯊꯤꯗꯣꯏꯅꯣ? ꯑꯗꯨꯒꯤꯕꯨ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ. ꯏꯆꯥꯅꯕꯨ ꯌꯥꯔꯕꯗꯤ ꯍꯌꯦꯡꯃꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯧꯗꯨꯅ ꯏꯆꯥꯅ ꯑꯄꯥꯝꯕ ꯈꯜꯂꯨ. ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯗꯤ ꯃꯗꯨ ꯄꯥꯝꯗꯦ. ꯑꯩꯗꯤ ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯤꯕ ꯅꯠꯇꯕ, ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯄꯤ ꯑꯗꯨ ꯄꯥꯝꯃꯤ. ꯑꯗꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯕ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯏꯁꯥꯅ ꯊꯤꯔꯨꯒꯦ. ꯃꯗꯨꯒꯤ ꯑꯌꯥꯕꯗꯣ ꯏꯄꯥ ꯅꯤꯡꯊꯧꯅ ꯄꯤꯕꯤꯌꯨ. ꯐꯔꯦ. ꯏꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯏꯆꯥꯅꯁꯨ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯑꯗꯨ ꯊꯤꯔꯨꯔꯣ. ꯃꯁꯤꯗ ꯏꯄꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ. ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯃꯥꯒꯤ ꯃꯅꯥꯏ ꯂꯥꯏꯔꯦꯟꯕꯗ, ꯂꯥꯏꯔꯦꯟꯕ, ꯍꯌꯦꯡꯃꯛ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯉꯥꯎꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯁꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯕꯤ ꯊꯤꯒꯅꯤ. ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛꯇ ꯇꯥꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯌꯥꯅꯤ ꯔꯥꯖꯀꯨꯃꯥꯔ. ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯅꯥꯏꯅ ꯏꯟꯖꯒꯦ. ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯑꯉꯥꯎꯕ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝ ꯀꯌꯥ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅ ꯑꯉꯥꯎꯕ ꯁꯥꯗꯨꯅ ꯃꯥꯒ ꯂꯨꯍꯣꯡꯒꯗꯧꯕ ꯅꯨꯄꯤ ꯊꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ. ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠ ꯑꯃꯗ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯅꯨꯡꯇꯤꯒꯤ ꯇꯝꯐꯥꯒ ꯁꯤꯖꯒꯅ ꯉꯥ ꯐꯥꯕ ꯄꯥꯠ ꯑꯗꯨꯗ ꯃꯅꯥꯏ ꯂꯥꯏꯔꯦꯟꯕꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ, ꯀꯩꯅꯣ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯩꯁꯥꯕꯤꯒ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯥ? ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯊꯤꯔꯛꯂꯤꯕꯁꯦ, ꯑꯗꯨꯕꯨ ꯑꯃꯠꯇ ꯊꯦꯡꯅꯗꯦ. ꯔꯥꯖꯀꯨꯃꯥꯔ, ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯀꯥꯟꯅꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯍꯜꯂꯁꯤ. ꯉꯥꯏꯈꯣ, ꯉꯁꯤ ꯈꯛꯇ ꯌꯦꯡꯂꯒ ꯍꯌꯦꯡꯗꯒꯤꯗꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯁꯤ. ꯑꯩ ꯉꯥꯎꯗꯅ ꯑꯉꯥꯎꯕ ꯁꯥꯕꯁꯦ ꯌꯥꯝ ꯋꯥꯔꯦ. ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯇꯝꯐꯥꯒ ꯁꯤꯖꯒ ꯄꯥꯠ ꯑꯗꯣꯝꯗ ꯂꯥꯛꯄꯗꯨ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅ ꯂꯥꯞꯅ ꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ, ꯂꯥꯏꯔꯦꯟꯕ, ꯇꯨ, ꯑꯥꯗ ꯅꯨꯄꯤ ꯑꯅꯤ ꯂꯥꯛꯏ. ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯧꯔꯁꯤ. ꯅꯪ ꯀꯗꯥꯏꯗꯅꯣꯃ ꯂꯣꯠꯂꯣ. ꯂꯥꯏꯔꯦꯟꯕꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯄꯨꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯝꯐꯥꯒ ꯁꯤꯖꯒ ꯄꯥꯠ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ. ꯁꯤꯖꯅ, ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯟꯆꯤꯡꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯇꯝꯐꯥꯅ, ꯃꯅꯝꯁꯤꯗꯤ ꯅꯨꯄꯥꯁꯦ ꯑꯉꯥꯎꯕ ꯃꯥꯜꯂꯤ. ꯀꯔꯤꯅꯣ, ꯃꯇꯝ ꯀꯌꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯠ ꯑꯁꯤꯗ ꯉꯥ ꯐꯥꯔꯛꯏꯁꯦ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯉꯥꯎꯕ ꯊꯦꯡꯅꯗꯦ. ꯑꯗꯨꯒ ꯉꯁꯤꯅ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯇꯝꯐꯥꯅ ꯇꯨꯝꯕ ꯁꯥꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ, ꯇꯥꯕ꯭ꯔꯣ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯌꯨꯝꯒ ꯂꯩꯖꯗꯕ꯭ꯔꯣ ꯃꯁꯤꯗ ꯇꯨꯝꯃꯤꯁꯤꯕꯣ? ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯠꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯇꯝꯐꯥꯅ ꯀꯟꯅ ꯂꯥꯎꯗꯨꯅ, ꯍꯦ! ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ? ꯍꯧꯒꯠꯂꯣ! ꯅꯪꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯆꯤꯡꯐꯝꯅꯤ. ꯅꯪꯅ ꯇꯨꯝꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯏꯟꯆꯤꯡꯉꯣ ꯍꯥꯏꯅꯣ?
ꯍꯟꯗꯛꯇꯤ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯑꯉꯥꯎꯕ ꯁꯥꯗꯨꯅ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯁꯤꯡ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯕꯨ ꯑꯉꯥꯎꯕꯤ ꯀꯥꯏꯅ ꯃꯥꯅ ꯉꯥꯎꯔꯒ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯁꯤ ꯅꯪꯒꯤ ꯌꯨꯝ ꯅꯠꯇꯦ ꯄꯥꯠꯅꯦ ꯆꯠꯂꯣ ꯆꯠꯂꯣ ꯅꯪꯒꯤ ꯌꯨꯝꯗ ꯇꯨꯝꯃꯨꯆꯣ ꯑꯩ ꯅꯪ ꯎꯕꯗꯅꯦ ꯑꯣꯒꯦ ꯇꯧꯔꯦ ꯆꯍꯤ ꯑꯃ ꯏꯔꯨꯖꯗꯕ ꯃꯥꯜꯂꯦ ꯃꯅꯝꯁꯨ ꯌꯥꯗ꯭ꯔꯦ ꯑꯁ ꯅꯪꯁꯨ ꯌꯥꯔꯦꯍꯦ ꯃꯤ ꯑꯉꯥꯎꯕꯁꯤꯒ ꯃꯥꯟꯅꯩ ꯇꯨꯝꯒꯦ ꯍꯥꯏꯔꯁꯨ ꯇꯨꯝꯖꯔꯁꯅꯨ ꯃꯐꯝ ꯑꯃꯗ ꯆꯤꯡꯉꯨꯔꯁꯦ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯑꯩꯅ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ ꯑꯗꯨꯅ ꯆꯥꯛ ꯈꯤꯇ ꯄꯤꯖꯕꯤꯌꯨ ꯇꯝꯐꯥꯅ ꯁꯛ ꯀꯥꯛꯅ ꯑꯉꯥꯎꯕ ꯃꯤꯁꯨ ꯆꯥꯛ ꯂꯥꯝꯕ ꯈꯪꯈꯤꯖꯥꯔꯣꯏꯔꯦ ꯂꯩꯇꯦ ꯂꯩꯇꯦ ꯀꯗꯥꯏꯗꯩ ꯆꯥꯛꯅꯣ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯂꯥꯛꯄꯅꯤ ꯁꯤꯖꯅ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥ ꯑꯁꯦꯡꯕ ꯑꯉꯥꯎꯕꯁꯦ ꯆꯥꯛ ꯂꯥꯝꯕ ꯃꯥꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯥꯛ ꯄꯤꯖꯔꯨꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯎꯕꯁꯤꯒꯤ ꯋꯥꯔꯤꯗꯨꯕꯣ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯣꯏ ꯄꯤꯖꯒꯦ ꯍꯥꯏꯔꯁꯨ ꯅꯪꯅ ꯑꯣꯏꯅ ꯌꯨꯝꯗ ꯄꯨꯗꯨꯅ ꯄꯤꯖꯔꯨꯆꯣ ꯐꯔꯦ ꯏꯇꯥ ꯑꯗꯨꯗꯤ ꯑꯩ ꯑꯉꯥꯎꯕꯁꯤ ꯄꯨꯗꯨꯅ ꯆꯠꯂꯒ ꯆꯥꯛ ꯄꯤꯖꯔꯨꯈꯤꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯆꯥꯛ ꯄꯤꯖꯅꯕ ꯄꯨꯕꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯁꯤꯖꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯑꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯑꯩꯅ ꯃꯇꯝ ꯀꯌꯥ ꯋꯥꯅ ꯊꯤꯔꯛꯄꯁꯤꯗꯤ ꯃꯁꯤꯗ ꯂꯩꯔꯝꯃꯤꯗꯅ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯗꯤ ꯑꯉꯥꯎꯕꯁꯨ ꯃꯥꯟꯗꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯈꯪꯗꯦ ꯑꯩꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯑꯗꯣ ꯅꯣꯏꯒꯤ ꯌꯨꯝ ꯌꯧꯗ꯭ꯔꯤꯕꯣ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯌꯧꯗꯣꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯖꯅ ꯌꯧꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ ꯂꯥꯎ ꯆꯪꯉꯨ ꯃꯇꯝ ꯑꯗꯨꯗ ꯁꯤꯖꯒꯤ ꯃꯃꯥ ꯊꯦꯝꯕꯤꯅ ꯀꯅꯥꯅꯣꯅꯦ ꯅꯨꯄꯥꯁꯤꯕꯣ ꯃꯐꯤ ꯃꯔꯣꯜ ꯑꯁꯤꯁꯨ ꯏꯃꯣꯠ ꯃꯣꯠꯂꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯄꯥꯠ ꯑꯗꯨꯗ ꯆꯠꯄꯗ ꯅꯨꯄꯥꯁꯦ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥꯁꯤꯅ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯈꯤꯇ ꯄꯤꯖꯕꯤꯌꯨ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯄꯨꯔꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯁꯤꯖꯒꯤ ꯃꯄꯥ ꯄꯨꯔꯦꯝꯕꯅ ꯅꯨꯄꯥꯁꯦ ꯑꯉꯥꯎꯕꯁꯨ ꯃꯥꯜꯂꯤ ꯃꯁꯥ ꯑꯁꯤꯁꯨ ꯏꯃꯣꯠ ꯃꯣꯠꯂꯤ ꯑꯗꯨꯅ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯑꯗꯨ ꯄꯤꯖꯔꯁꯤ ꯄꯥꯕꯨꯡ ꯅꯨꯄꯥꯁꯦ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯆꯥꯛ ꯍꯥꯟꯅ ꯄꯤꯖꯔꯁꯦ ꯑꯁ ꯏꯃꯣꯠ ꯃꯣꯠꯄꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯛ ꯄꯤꯖꯗꯣꯏꯅೋ ꯏꯔꯨꯖꯕꯕꯨ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣꯅꯦ ꯀꯨꯏꯔꯣꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯝꯕꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯄꯨꯗꯨꯅ ꯏꯔꯨꯖꯍꯜꯂꯝꯃꯤ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤꯕ ꯃꯤ ꯆꯥꯛ ꯂꯥꯝꯕꯅ ꯋꯥꯔꯝꯃꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯦꯝꯕꯅ ꯔꯥꯖꯀꯨꯃꯥꯔꯗ ꯏꯔꯨꯍꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯔꯩꯕ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯍꯜꯂꯒ ꯄꯨꯔꯛꯏ ꯄꯨꯔꯦꯟꯕꯅ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯥꯒꯤ ꯃꯁꯛ ꯑꯁꯦ ꯀꯗꯥꯏꯗꯅꯣꯃ ꯎꯈꯤꯕꯒꯨꯝꯅ ꯇꯧꯕꯅꯦ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯗꯤ ꯃꯍꯥꯛꯄꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅꯤ ꯈꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯔꯦꯝꯕ ꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯃꯁꯛ ꯑꯃꯠꯇ ꯎꯗ꯭ꯔꯤꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕ ꯀꯅꯥꯝꯇꯅ ꯈꯪꯂꯝꯗꯦ ꯊꯦꯝꯕꯤꯅꯁꯨ ꯉꯛꯅ ꯑꯁꯦꯡꯕ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯄꯥꯝꯃꯨꯏꯗ ꯃꯁꯛ ꯏꯐ ꯐꯖꯔꯒ ꯉꯥꯎꯔꯤꯕꯁꯦ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯁꯨ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯑꯃꯒꯨꯝ ꯀꯔꯤꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯔꯦ ꯏꯃꯥ ꯌꯥꯔꯦ ꯄꯥꯕꯨꯡ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯅꯨꯄꯥꯁꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯕ ꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯄꯨꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯆꯥꯛ ꯂꯩꯔꯤꯀꯣ ꯃꯌꯥꯝ ꯆꯥꯎꯀꯣ ꯑꯗꯣ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤꯔꯣ ꯑꯩꯒꯤꯗꯤ ꯏꯕꯨꯡꯁꯨ ꯂꯩꯇꯦ ꯏꯄ꯭ꯋꯥꯁꯨ ꯂꯩꯇꯦ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯋꯥ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯁꯤꯖꯗ ꯑꯃꯨꯛ ꯌꯦꯡ ꯆꯥꯛꯇ ꯑꯃꯨꯛ ꯆꯥ ꯇꯧꯗꯨꯅ ꯂꯩ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯆꯥꯛ ꯑꯗꯨ ꯆꯥꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯤꯖꯅ ꯆꯤꯡꯅꯈꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯅꯤꯡꯗ ꯆꯥꯔꯝꯃꯤ ꯀꯩꯅꯣ ꯏꯟꯁꯥꯡ ꯍꯥꯎꯇ꯭ꯔꯕ ꯅꯪꯕꯣ ꯉꯁꯥꯏꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯍꯥꯏꯗꯥꯏꯅꯦ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯁꯥꯎꯕ ꯁꯥꯁꯤꯟꯅꯔꯒ ꯆꯥꯅꯤꯡꯗꯦ ꯅꯣꯏ ꯏꯟꯖꯥꯡ ꯍꯥꯎꯇꯦ ꯍꯧꯖꯤꯛꯀꯤꯗꯤ ꯍꯥꯎꯇ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯔꯣ ꯍꯣꯔꯦꯟꯗꯤ ꯉꯥ ꯊꯣꯡꯁꯤ ꯀꯗꯥꯏ ꯉꯥꯗꯤ ꯍꯣꯔꯦꯟ ꯄꯥꯠꯇ ꯐꯥꯔꯨꯒꯦ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯋꯥ ꯀꯩꯁꯨ ꯈꯨꯝꯗꯅ ꯁꯤꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯖꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯆꯥꯛꯇꯨ ꯆꯥꯗꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯣ ꯏꯟꯁꯥꯡ ꯍꯥꯎꯇꯦꯌꯦ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯥꯅ ꯆꯥꯛ ꯑꯁꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯁꯤꯗꯤ ꯅꯨꯄꯥ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯅꯦ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯄꯥꯕꯨꯡ ꯃꯥꯁꯦ ꯑꯩꯈꯣꯏꯗ ꯊꯝꯃꯁꯤ ꯌꯨꯝꯁꯨ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯤ ꯅꯨꯡꯉꯥꯏꯇꯦꯌꯦ ꯌꯥꯕꯕꯨꯗꯤ ꯌꯥꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯐꯥꯎꯕ ꯅꯣꯡꯃꯗ ꯄꯨꯛ ꯊꯟꯅ ꯆꯥꯛ ꯆꯥꯕ ꯐꯪꯗ꯭ꯔꯀꯥꯟꯗ ꯁꯤꯗ
ꯃꯤ ꯑꯃ ꯑꯃꯨꯛ ꯊꯝꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯄꯂꯥꯛ ꯆꯥꯔꯒ ꯍꯤꯡꯃꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒꯤꯕꯨ ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯑꯩ ꯂꯩꯁꯤꯗꯤ꯫ ꯑꯩꯅ ꯍꯦꯟꯗꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯅꯨꯄꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯋꯥꯅ ꯂꯩꯕꯩ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕꯁꯦ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯃꯤꯟꯅꯕꯗꯨꯅ ꯐꯩꯗꯅ꯫ ꯑꯗꯨꯅꯤ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯃꯤ꯫ ꯂꯩꯕ ꯂꯩꯇꯕ ꯈꯔ ꯈꯔ ꯆꯥꯃꯤꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯏꯄꯥꯁꯨ ꯃꯥꯕꯨ ꯂꯩꯍꯟꯅꯤꯡꯗꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯑꯩꯒꯅ ꯃꯥꯒꯗꯤ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯁꯨꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯑꯌꯥꯝꯕꯅ ꯏꯆꯥꯅ ꯂꯣꯏꯅ ꯍꯣꯠꯅꯕꯁꯤꯗ ꯏꯆꯥ ꯋꯥꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯌꯥꯔꯕꯅꯤꯅ ꯏꯄꯥꯁꯨ ꯌꯥꯔꯦ꯫ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯗ ꯊꯝꯂꯁꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤꯀꯣ꯫ ꯇꯜꯂꯦ, ꯅꯈꯣꯏꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕꯁꯨ ꯊꯣꯡꯗꯦ꯫ ꯊꯣꯡꯗꯣꯏꯅꯤ ꯍꯣꯔꯦꯟ꯫ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯔꯨꯒꯗꯕꯁꯨ ꯁꯦꯜꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅꯤ ꯀꯃꯥꯏ ꯇꯧꯅꯤ? ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯨ ꯉꯥ ꯁꯨꯝꯇ ꯐꯥꯔꯛꯇꯦ꯫ ꯄꯥꯕꯨꯡ, ꯑꯩ ꯍꯧꯖꯤꯛ ꯐꯥꯔꯨꯒꯦ꯫ ꯍꯩ, ꯅꯨꯃꯤꯠ ꯇꯥꯗꯧꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯇꯣꯏꯅꯣ? ꯌꯥꯅꯤ ꯄꯥꯕꯨꯡ, ꯑꯩ ꯆꯠꯂꯨꯒꯦ꯫ ꯉꯥꯗꯣ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯨꯄꯥꯁꯤ ꯁꯣꯏꯗꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯁꯤꯖꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯗꯤ ꯁꯤꯖꯅ ꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯕꯁꯤ ꯎꯔꯒ ꯁꯤꯖꯕꯨ ꯃꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯦ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕꯅꯣ? ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯎꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯦ ꯃꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯁꯨ ꯉꯥ ꯈꯔ ꯄꯨꯔꯛꯂꯒ ꯁꯤꯖ ꯈꯣꯏꯗ ꯆꯪꯂꯛꯏ꯫ ꯑꯦ, ꯏꯇꯥ ꯍꯜꯂꯛꯑꯕꯣ? ꯍꯜꯂꯛꯑꯦ꯫ ꯉꯁꯤꯗꯤ ꯏꯊꯟꯗ ꯑꯣꯏꯕꯒꯤ ꯉꯟꯅ ꯍꯜꯂꯛꯑꯕꯅꯤ꯫ ꯑꯗꯣ ꯅꯪꯕు ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯀꯦ? ꯌꯥꯝꯗꯦꯗ, ꯈꯖꯤꯛꯇꯅꯤ꯫ ꯑꯣ, ꯌꯥꯝꯂꯕꯗꯤ ꯉꯥꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯅꯕ ꯈꯔ ꯂꯧꯍꯧꯒꯦ ꯇꯧꯕꯅꯤ꯫ ꯌꯥꯝꯗꯦꯗ, ꯈꯖꯤꯛ ꯈꯛꯇꯅꯤ꯫ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗ ꯊꯣꯡꯅꯅꯕ ꯈꯛꯇꯅꯤ꯫ ꯇꯝꯐꯥ ꯉꯥꯗꯣ ꯌꯥꯝꯗꯤ ꯌꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯄꯤꯅꯤꯡꯗꯕꯒꯤ ꯌꯥꯝꯗꯦ ꯍꯥꯏꯖꯜꯂꯤꯕꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ ꯌꯥꯝꯗ꯭ꯔꯗꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅ ꯃꯊꯃꯣꯏꯗ ꯇꯨꯃꯤꯟꯅ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯑꯁꯨꯛ ꯂꯤꯛꯄꯁꯤꯕꯣ? ꯉꯥꯁꯦ ꯌꯥꯝꯕꯁꯤꯕꯨ ꯌꯥꯝꯗꯦ ꯀꯥꯏꯅ ꯍꯥꯏ꯫ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯅꯣ? ꯃꯁꯛꯇꯤ ꯐꯖꯔꯒ ꯃꯕꯨꯛ ꯐꯠꯇꯕꯁꯤꯕꯨ꯫ ꯏꯇꯥ, ꯅꯨꯄꯥꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯎꯕꯗꯨꯔꯣ? ꯃꯥꯅꯤ, ꯃꯥꯟꯗ꯭ꯔꯕꯣ? ꯍꯣꯏ, ꯃꯥꯟꯗ꯭ꯔꯦ꯫ ꯃꯁꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯗꯨꯕꯨ ꯃꯥꯒꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯥ? ꯐꯖꯔꯝꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯗꯣ ꯐꯪꯂꯔꯣꯏꯗꯕꯅꯤꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯑꯣꯏꯅ ꯂꯩꯔꯣꯗꯅ꯫ ꯏꯁ, ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯗꯤ ꯅꯪꯒ ꯑꯣꯏꯅ ꯂꯩꯔꯣ꯫ ꯑꯩꯗꯤꯅꯦ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯒ ꯂꯨꯍꯣꯡꯗꯨꯅ ꯐꯖ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯇꯝꯐꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯇꯣꯝꯇ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯅꯪꯅꯁꯨ ꯑꯩꯒ ꯂꯨꯍꯣꯡꯅꯤꯡꯕ ꯁꯥꯔꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯂꯥꯏꯔꯤ, ꯑꯩꯒꯤ ꯃꯤꯅꯥꯏ ꯐꯥꯎꯕ ꯑꯣꯏꯅꯤꯡꯗꯦ꯫ ꯇꯝꯐꯥꯅ ꯑꯗꯨꯗꯤ ꯏꯇꯥ ꯆꯠꯂꯦ, ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯝꯐꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯖꯅ ꯏꯃꯥ, ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯩ ꯄꯥꯠꯇ ꯉꯥ ꯐꯥꯔꯨꯒꯦ, ꯑꯃꯈꯛꯇ ꯑꯣꯏꯔꯕꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯅꯅꯕ꯫ ꯍꯥꯏ, ꯉꯁꯤꯗꯤꯅꯦ ꯏꯄꯥ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ꯫ ꯌꯥꯔꯅꯤ, ꯑꯩ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ꯫ ꯄꯥꯕꯨꯡꯗꯤ ꯉꯥ ꯐꯥꯕꯁꯨ ꯍꯩꯇꯅ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅ ꯑꯩꯁꯨ ꯆꯠꯀꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯆꯠꯂꯨꯔꯅꯨ꯫ ꯏꯁ, ꯆꯠꯀꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯤꯖꯅ ꯉꯥꯏꯈꯣ, ꯆꯠꯃꯤꯟꯅꯔꯁꯦ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯒ ꯁꯤꯖꯒꯗꯨ ꯄꯥꯠꯂꯣꯝꯗ ꯆꯠꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯒ ꯁꯤꯖꯒꯗꯨ ꯄꯥꯠ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯩ ꯏꯟ ꯆꯤꯡꯉꯨꯈꯤꯒꯦꯀꯣ, ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯐꯝꯗꯨꯅ ꯉꯥꯏꯌꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯁꯨ ꯁꯤꯖꯅ ꯍꯥꯏꯕꯗꯨ ꯀꯩꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯁꯤꯖꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯖꯅ ꯏꯟ ꯑꯗꯨ ꯆꯤꯡꯅ ꯆꯤꯡꯅ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯒꯤ ꯃꯤꯡꯒ ꯀꯥꯎꯔꯦꯗ꯫ ꯑꯦ, ꯑꯉꯥꯎꯕ ꯃꯤꯁꯤꯡꯁꯦ ꯃꯤꯡꯒ ꯀꯥꯎꯕ ꯑꯣꯏꯔꯦ꯫ ꯍꯟꯗꯛꯇꯤ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯃꯥꯅ ꯊꯤꯔꯛꯄ ꯅꯨꯄꯤ ꯑꯗꯨ ꯐꯪꯂꯕꯅꯤꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨ ꯁꯤꯖꯗ ꯂꯤꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯦꯡꯕꯗꯤ ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯑꯗꯨꯅꯤ꯫ ꯁꯤꯖꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯑꯣꯏꯗꯕꯅꯤ ꯈꯟꯗꯨꯅ ꯅꯣꯛꯂꯒ ꯅꯪꯕꯨ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅꯦꯕ? ꯑꯁꯦꯡꯕꯅꯤ, ꯑꯩꯁꯦ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯊꯥꯖꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯆꯠꯂꯨꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏꯔꯦꯟꯕꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯁꯦꯡꯕꯅꯤ, ꯃꯍꯥꯛ ꯑꯁꯦ
ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅꯤ꯫ ꯁꯤꯖ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯗꯨꯗ ꯈꯤꯇꯪ ꯊꯥꯖꯔꯗꯨꯅ, ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯉꯥꯎꯕ ꯁꯥꯔꯤꯕꯅꯣ? ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅ ꯁꯤꯖꯗ ꯃꯍꯥꯛꯅ ꯑꯉꯥꯎꯕ ꯁꯥꯕꯒꯤ ꯃꯔꯝ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯖ ꯅꯨꯄꯥ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯀꯤꯅ, ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕ ꯈꯪꯗꯕꯒꯤ ꯑꯁꯣꯏꯕ ꯋꯥ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯑꯩꯕꯨ ꯁꯥꯎꯕꯤꯒꯅꯨꯀꯣ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯅꯨꯡꯁꯤꯅ ꯁꯤꯖꯗ ꯌꯦꯡꯂꯒ, ꯅꯪꯕꯨ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯅꯪꯒ ꯊꯦꯡꯅꯕꯁꯦ ꯑꯩꯅ ꯍꯦꯟꯅ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯑꯩꯅ ꯃꯇꯝ ꯀꯌꯥ ꯋꯥꯅ ꯊꯤꯖꯔꯛꯂꯤꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ, ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯄꯤ ꯑꯗꯣ ꯐꯪꯂꯦ ꯍꯥꯏꯅ꯫ ꯁꯤꯖ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅ ꯍꯥꯏꯕꯗꯨ ꯀꯩꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯃꯀꯣꯛ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯌꯦꯡꯃꯛ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯇꯨꯅ ꯑꯩꯒ ꯂꯨꯍꯣꯡꯗꯨꯅ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯃꯥꯒꯤ ꯃꯅꯥꯏ ꯂꯥꯏꯔꯦꯟꯕꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯖꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯁꯦꯡꯕꯒꯤ ꯅꯨꯄꯥ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯁꯤꯖ ꯉꯥ ꯑꯝꯇ ꯐꯥꯗꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯈꯤꯔꯝꯃꯤ꯫ ꯁꯤꯖꯅ ꯂꯥꯛꯄꯗꯨ ꯎꯔꯒ ꯃꯃꯥ ꯊꯦꯝꯕꯤꯅ, ꯏꯆꯥ ꯌꯧꯔꯛꯂꯦꯗꯅ, ꯀꯔꯤꯅꯣ ꯅꯊꯟꯗ ꯍꯜꯂꯛꯂꯤꯕꯗꯤ? ꯅꯨꯄꯥꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯏꯃꯥ, ꯅꯨꯄꯥꯗꯣ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯦ, ꯃꯥꯕꯨ ꯃꯌꯨꯝꯕꯨ ꯈꯪꯕ꯭ꯔꯅꯦ? ꯕꯥꯕꯥ, ꯑꯩꯈꯣꯏꯅ ꯅꯨꯄꯥꯗꯣ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯈꯟꯕꯗꯣ ꯅꯨꯄꯥꯗꯣ ꯑꯉꯥꯎꯕ ꯅꯠꯇꯦ꯫ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯦꯝꯕꯤꯒ ꯄꯨꯔꯦꯝꯕꯒꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯒ ꯃꯥꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯉꯥꯎꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕꯅꯣ? ꯁꯤꯖꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯂꯤꯔꯝꯃꯤ꯫ ꯊꯦꯝꯕꯤ ꯍꯔꯥꯎꯅ, ꯏꯆꯥꯅꯨꯄꯤꯁꯦ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯒꯗꯧꯔꯕ꯭ꯔꯥ? ꯅꯨꯄꯥ, ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏꯁꯦ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤꯀꯣ? ꯑꯁ ꯅꯨꯄꯤ, ꯇꯥꯈꯤꯅꯨ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥꯁꯨ ꯈꯪꯗꯕꯗꯨꯕꯨ꯫ ꯑꯁꯨꯝꯅ ꯁꯤꯖꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯅꯨꯄꯥ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯁꯦꯡꯕ ꯑꯣꯏꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ꯫ ꯁꯤꯖ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯁꯤꯖꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯉꯔꯥꯡ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯗꯨ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯃꯥ ꯊꯦꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯗ, ꯍꯥꯏ ꯏꯃꯥꯒꯤ ꯁꯤꯖꯥ, ꯉꯁꯤꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯇꯣ ꯏꯃꯥ ꯇꯧꯔꯒꯦ꯫ ꯅꯪꯗꯤ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯀꯦꯔꯒ ꯂꯩꯌꯨ꯫ ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯇꯧꯒꯦ꯫ ꯍꯥꯏ ꯏꯃꯥ ꯇꯧꯔꯒꯦ꯫ ꯍꯣꯔꯦꯟ ꯔꯥꯖꯀꯨꯃꯥꯔꯗꯣ ꯂꯥꯛꯂꯕꯗꯤ ꯅꯥꯟꯅ ꯀꯦꯗꯨꯅ ꯂꯩꯔꯨꯔꯣꯅꯦ ꯅꯪꯕꯣ꯫ ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯇꯧꯒꯦ꯫ ꯑꯩꯗꯤ ꯅꯨꯄꯥꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯀꯩꯒꯤꯗꯃꯛꯇ ꯀꯩꯁꯨ ꯂꯩꯇꯕ ꯏꯆꯝ ꯆꯝꯕ ꯑꯩꯒ ꯂꯨꯍꯣꯡꯅꯤꯡꯗꯣꯏꯅꯣ? ꯈꯪꯗ꯭ꯔꯦꯗ ꯏꯃꯥꯁꯨ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯅꯪꯁꯨ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯧꯖꯔꯣꯀꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡꯒ ꯁꯤꯖꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯤꯖꯈꯣꯏꯗ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯖ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯖꯗꯨ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯀꯣꯅꯨꯡꯗ ꯄꯨꯔꯝꯃꯤ꯫ ꯁꯤꯖ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯅꯕ ꯀꯣꯅꯨꯡꯗ ꯄꯨꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯇꯥꯔꯝꯃꯤ꯫ ꯋꯥꯗꯨꯗ ꯇꯝꯐꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯝꯐꯥꯗꯤ ꯃꯇꯥ ꯁꯤꯖꯕꯨ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯃꯃꯥ ꯂꯩꯃꯗ, ꯏꯃꯥ, ꯑꯩꯒ ꯁꯤꯖꯒꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯁꯛ ꯐꯖꯕ ꯍꯦꯟꯒꯦ? ꯅꯪꯅ ꯍꯦꯜꯂꯤ, ꯀꯩꯗꯧꯔꯒꯦ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯩ ꯈꯟꯗꯕꯤꯗ ꯁꯤꯖ ꯑꯣꯏꯅ ꯈꯜꯂꯤꯁꯦ, ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯈꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯍꯣ, ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅꯅꯦ ꯑꯉꯥꯎꯕ ꯁꯥꯗꯨꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯐꯖꯅ ꯉꯥꯡꯕꯤꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯅꯤ ꯑꯉꯥꯎꯕꯗꯣ ꯔꯥꯖꯀꯨꯃꯥꯔꯅꯦ ꯍꯥꯏꯕ? ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯅꯦ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯇꯊꯤꯇ ꯑꯣꯏꯅꯁꯨ ꯉꯥꯡꯉꯝꯃꯣꯏ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯇꯥ ꯁꯤꯖꯗꯤ ꯅꯉꯣꯟꯗꯒꯤ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯃꯕꯨꯛ ꯐꯔꯤꯕꯗꯨꯅꯤ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ꯫ ꯐꯖ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ꯫ ꯇꯝꯐꯥ ꯃꯃꯥꯅ ꯉꯥꯡꯕꯗꯣ ꯃꯆꯤꯟꯗꯤ ꯈꯨꯝꯗꯅ ꯃꯊꯃꯣꯏꯗ ꯇꯨꯃꯤꯟꯅ, ꯑꯩꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯁꯣꯏꯗꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯨꯄꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯅꯪꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯆꯥꯛꯁꯦ ꯉꯁꯤꯗꯪꯗꯤ ꯅꯪꯅ ꯑꯣꯏꯅ ꯊꯣꯡꯉꯨꯔꯣ꯫ ꯇꯝꯐꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯕꯒ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯕꯗꯨꯒ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯗꯨꯅ, ꯀꯔꯤꯒꯤ ꯆꯥꯛꯅꯣ? ꯑꯩ ꯊꯣꯡꯕ ꯉꯝꯃꯣꯏ꯫ ꯅꯪꯒꯤ ꯅꯁꯥ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯈꯪꯗꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫
ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯅ ꯇꯥꯅꯅꯕ ꯂꯥꯎꯗꯨꯅ "ꯑꯁꯨꯛ ꯇꯟꯕ ꯐꯠꯇꯕ ꯃꯆꯥ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯕꯨꯛ ꯐꯠꯇꯕ ꯑꯗꯨꯅꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯐꯪꯗ꯭ꯔꯤꯕꯗꯣ." ꯑꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯁꯤꯖꯒꯗꯣ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅ ꯁꯤꯖꯒꯤ ꯃꯄꯥ ꯄꯨꯔꯦꯝꯕꯗ "ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤ. ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯌꯥꯔꯅꯤꯗ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ. ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯖꯔꯨꯔꯒꯦ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯗꯃꯛ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ." "ꯐꯔꯦ, ꯄꯥꯕꯨꯡꯅ ꯌꯥꯗ꯭ꯔꯕꯗꯤ. ꯑꯗꯣ ꯄꯥꯕꯨꯡ, ꯃꯁꯤꯒꯤ ꯁꯅꯥꯈꯥꯎ ꯑꯁꯤ ꯂꯧꯕꯤꯌꯨ. ꯃꯁꯤꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒꯒꯤ ꯑꯋꯥꯠ ꯑꯄꯥ ꯁꯤꯖꯤꯟꯅꯧ. ꯃꯁꯤ ꯂꯣꯏꯔꯛꯂꯕ ꯃꯇꯝꯗꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯦꯛꯇ ꯂꯥꯛꯄꯤꯌꯨ." ꯃꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅ ꯁꯅꯥꯈꯥꯎ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯄꯨꯔꯦꯝꯕꯗ ꯄꯤꯔꯝꯃꯤ꯫ ꯄꯨꯔꯦꯝꯕꯒ ꯊꯦꯝꯕꯤ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯈꯣꯡꯕ ꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯁꯤꯖꯅ ꯂꯥꯛꯄꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯤꯖ ꯅꯥꯄꯜ ꯌꯥꯎꯗꯕ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯈꯣꯡꯕꯁꯨ ꯍꯟꯅꯨꯔꯛꯇꯨꯅ ꯂꯩꯈꯤꯔꯝꯗꯦ꯫ ꯅꯤꯡꯊꯧꯈꯣꯡꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯂꯨꯆꯤꯡꯕꯅ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯅꯥꯄꯜ ꯇꯧꯕꯒꯤ ꯃꯍꯨꯠꯇ प्रजाꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕꯅ ꯁꯤꯖꯗ "ꯍꯥꯏ, ꯅꯨꯄꯤ, ꯅꯪꯕꯨ ꯋꯥꯗꯕ꯭ꯔꯅꯦ ꯂꯩ ꯊꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯅꯥꯏꯁꯤꯡ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗ ꯊꯥꯍꯜꯂꯨ ꯌꯥꯗ꯭ꯔꯣ?" "ꯋꯥꯗꯦꯗ ꯅꯨꯄꯥ. ꯃꯁꯤꯒꯤ ꯂꯩ ꯊꯥꯕꯁꯤ ꯈꯛꯇꯕꯨ ꯃꯈꯣꯏꯁꯨ ꯌꯥꯝ ꯋꯥꯖꯔꯕꯅꯤ, ꯑꯗꯨꯅ ꯄꯣꯊꯥꯈꯤꯁꯅꯨ." "ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ." "ꯏꯁ, ꯅꯪꯅꯗꯤ ꯂꯥꯏꯕꯛ ꯐꯔꯤꯁꯦ, ꯑꯩꯅ ꯂꯥꯏꯕꯛ ꯐꯔꯤꯁꯦ." ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯟꯕꯅ "ꯏꯅꯤꯡꯊꯧ, ꯑꯁꯣꯝꯗ ꯏꯅꯤꯡꯊꯧꯕꯨ ꯎꯅꯕ ꯃꯤ ꯂꯥꯛꯏ." ꯅꯤꯡꯊꯧ ꯂꯨꯆꯤꯡꯕ ꯍꯣꯏ ꯍꯥꯏꯔꯒ ꯃꯅꯥꯏ ꯂꯥꯏꯔꯦꯟꯕꯒ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯁꯤꯖꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯩ ꯊꯥꯕꯗꯨꯗ ꯂꯩꯀꯣꯜ ꯄꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ "ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯊꯥꯖꯔꯒꯦ. ꯃꯍꯥꯔꯥꯅꯤ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯕꯤꯔꯨꯔꯣ." "ꯌꯥꯔꯅꯤꯗ, ꯑꯩ ꯑꯗꯨꯝ ꯊꯥꯔꯒꯦ, ꯂꯣꯏꯒꯗꯧꯔꯦ. ꯑꯗꯣ ꯅꯈꯣꯏꯁꯦ ꯑꯩꯒ ꯆꯍꯤ ꯃꯥꯟꯅꯔꯝꯒꯗꯕ ꯃꯥꯜꯂꯦ. ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯍꯥꯔꯥꯅꯤ ꯀꯧꯕꯁꯦ ꯍꯩꯅꯗꯦ. ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯑꯗꯨꯝ ꯀꯧꯋꯣ." "ꯀꯗꯥꯏꯗꯒꯤ ꯃꯍꯥꯔꯥꯅꯤ ꯀꯧꯒꯗꯕꯅꯤ, ꯃꯗꯨ ꯌꯥꯗꯦ. ꯃꯁꯤꯗꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯆꯠꯅꯕꯤꯅꯤ." "ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯍꯥꯔꯥꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯣ." "ꯃꯍꯥꯔꯥꯅꯤ, ꯅꯪꯁꯤꯗꯤ ꯃꯍꯥꯔꯥꯅꯤ ꯃꯥꯟꯗ꯭ꯔꯦ. ꯑꯩꯈꯣꯏ ꯃꯤꯆꯝꯒ ꯆꯞ ꯃꯥꯟꯅꯩ. ꯅꯪꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯨꯕꯤꯒꯦ ꯌꯥꯗꯦ, ꯅꯁꯥꯅ ꯑꯗꯨꯝ ꯁꯨꯏ." "ꯑꯩꯗꯤ ꯊꯕꯛ ꯁꯨꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯍꯩꯅꯗꯦ. ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯍꯧꯔꯛꯄꯅꯤꯅ ꯅꯈꯣꯏꯁꯨ ꯋꯥꯔꯝꯒꯅꯤ, ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯁꯦ ꯁꯦꯡꯗꯣꯛꯄꯁꯦ." "ꯋꯥꯗꯦꯗ, ꯅꯨꯡꯇꯤꯒꯤ ꯇꯧꯃꯟꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯔꯦ." "ꯑꯗꯣ ꯑꯩꯁꯨ ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯕꯗ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯒꯦ. ꯏꯊꯟꯇ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯗꯅ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏꯌꯦ." ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯁꯤꯖꯅ ꯀꯣꯅꯨꯡꯗ ꯂꯥꯛꯄꯗꯒꯤꯗꯤ ꯊꯕꯛ ꯌꯥꯝꯅ ꯀꯣꯝꯂꯝꯃꯤ꯫ ꯄꯦꯟꯅ ꯄꯦꯟꯅ ꯄꯣꯊꯥꯕꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯝꯐꯥꯒꯤ ꯃꯃꯥ ꯂꯩꯃꯅ "ꯇꯝꯐꯥ, ꯅꯪꯕꯨ ꯅꯇꯥ ꯁꯤꯖꯅ ꯀꯣꯅꯨꯡꯗ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯕꯨ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ?" "ꯏꯁ, ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯕ? ꯃꯥꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯃꯥꯁꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯑꯣ ꯍꯥꯏꯔꯤꯅꯤꯅꯦ." "ꯏꯕꯦꯝꯃ, ꯅꯪꯁꯤꯗꯤ ꯋꯥꯈꯜ ꯑꯐꯕ ꯑꯃꯠꯇ ꯍꯦꯛ ꯈꯟꯗꯦꯍꯦ. ꯃꯤꯗꯤꯅꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯒꯤ ꯊꯕꯛ ꯆꯤꯟꯕꯒꯤ ꯂꯥꯛꯄ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯤ." "ꯑꯣ, ꯑꯩꯗꯤ ꯊꯕꯛ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯔꯦꯝꯅꯤ ꯁꯤꯔꯣ?" "ꯏꯍꯦ, ꯅꯪꯕꯨ ꯊꯕꯛꯀ ꯁꯨꯕ꯭ꯔꯅꯦ? ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯆꯥꯗꯨꯅ ꯊꯛꯇꯨꯅ ꯀꯦꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯒ." "ꯌꯥꯔꯦ ꯏꯃꯥ, ꯊꯣꯛꯈ꯭ꯔꯣ. ꯑꯩ ꯉꯥꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯒꯦ." ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯉꯥꯡꯂꯕꯁꯨ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯤꯖꯁꯨ ꯃꯃꯥ ꯃꯄꯥ ꯈꯣꯏꯒ ꯎꯅꯗꯕ ꯀꯨꯏꯕꯒꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯒ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯖꯅ ꯑꯇꯥꯡꯕ ꯐꯤꯔꯣꯜꯅ ꯂꯩꯇꯦꯡꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯄ ꯑꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯌꯦꯡꯅꯔꯝꯃꯤ꯫ "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯌꯥꯝ ꯍꯣꯡꯂꯝꯃꯤ. ꯏꯆꯥꯅ ꯂꯥꯛꯇꯕ ꯀꯨꯏꯃꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ. ꯏꯃꯥꯗꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯎꯗꯦ." "ꯑꯗꯣ ꯏꯃꯥ, ꯇꯝꯐꯥꯗꯤ ꯑꯩꯅ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯂꯥꯛꯄ꯭ꯔꯥ?" "ꯂꯥꯛꯇ꯭ꯔꯦꯗ. ꯃꯥꯗꯤ ꯅꯪꯅ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯁꯛ ꯑꯃꯠꯇ ꯎꯗ꯭ꯔꯦ. ꯅꯃꯥ ꯂꯩꯃꯗꯤ ꯑꯩꯈꯣꯏꯗ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯏ." "ꯑꯣ, ꯑꯗꯣ ꯑꯩꯈꯣꯏꯒꯤꯕꯨ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ?" "ꯉꯥ ꯊꯣꯡꯉꯦ. ꯉꯁꯤꯗꯤ ꯏꯆꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯕ ꯆꯠꯂꯦ." "ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯃꯆꯥ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤ."
ꯍꯥꯏ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣꯅꯦꯍꯦ ꯉꯁꯤꯒꯤꯗꯤꯅꯦ ꯌꯨꯝ ꯑꯁꯤꯗ ꯂꯦꯛꯑꯣ ꯍꯌꯦꯡ ꯍꯜꯂꯣ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯂꯩꯕꯕꯨꯗꯤ ꯂꯩꯅꯤꯡꯉꯤ ꯑꯗꯨꯗ ꯏꯅꯤꯡꯊꯧꯗ ꯉꯁꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯄꯥꯎ ꯑꯗꯨ ꯇꯝꯍꯜꯂꯨꯔꯣꯗꯅ ꯅꯈꯣꯏ ꯍꯟꯈ꯭ꯔꯣ ꯑꯩꯕꯨ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧꯗꯁꯨ ꯍꯌꯦꯡ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯕꯤꯌꯨ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯍꯣꯏ ꯍꯥꯏꯔꯒ ꯀꯣꯅꯨꯡꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯁꯨ ꯇꯝꯐꯥ ꯃꯃꯥꯅ ꯇꯝꯕꯗꯒꯤ ꯁꯤꯖ ꯃꯄꯥꯝꯗ ꯂꯥꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯝꯃꯤ ꯇꯝꯐꯥ ꯃꯇꯣꯝꯇ ꯃꯥ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗꯤ ꯄꯥꯡꯊꯣꯛꯈꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯐꯪꯍꯟꯗ꯭ꯔꯕꯅꯤ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯈꯪꯅ ꯈꯪꯅ ꯃꯥꯅ ꯔꯥꯖꯀꯨꯃꯥꯔꯗ ꯂꯨꯍꯣꯡꯕ ꯃꯥ ꯈꯪꯉꯤꯗꯅ ꯇꯝꯐꯥ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯇꯝꯐꯥꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯃꯃꯥ ꯂꯩꯃꯅ ꯍꯥꯏ ꯇꯝꯐꯥ ꯅꯇꯥ ꯁꯤꯖ ꯂꯥꯛꯄꯗꯣ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯎꯅꯔꯨꯔꯣꯗꯅ ꯏꯁ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯃꯥꯒ ꯎꯅꯕ ꯆꯠꯇꯣꯏꯕ ꯃꯥꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯪ ꯁꯤꯗꯤ ꯉꯥꯡꯅꯕ ꯑꯝꯇ ꯌꯥꯗꯦꯍꯦ ꯁꯥꯎꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩ ꯐꯔꯦ ꯐꯔꯦ ꯎꯅꯅꯤꯡꯗ꯭ꯔꯕꯗꯤ ꯇꯝꯐꯥ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯇꯣꯝꯇ ꯍꯩꯁ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒ ꯇꯥꯏꯅꯕ ꯎꯃꯪ ꯑꯗꯨꯗ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯃꯗꯨꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯨꯔꯒꯦ ꯇꯝꯐꯥ ꯇꯨꯝꯕꯗꯒꯤ ꯐꯠ ꯍꯧꯒꯠꯇꯨꯅ ꯃꯃꯥꯗ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯐꯤꯔꯣꯜ ꯂꯩꯅꯅꯕ ꯁꯦꯜ ꯄꯤꯌꯨ ꯀꯩꯊꯦꯜ ꯆꯠꯀꯦ ꯍꯥꯏꯔꯝꯃꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯃꯤ ꯇꯝꯐꯥ ꯍꯔꯥꯎꯅ ꯁꯦꯜ ꯑꯗꯨ ꯄꯨꯔꯒ ꯎꯃꯪ ꯑꯗꯨꯗ ꯃꯍꯩ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅ ꯆꯠꯂꯝꯃꯤ ꯇꯝꯐꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯖꯁꯨ ꯇꯝꯐꯥ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯇꯝꯐꯥꯒꯤ ꯃꯃꯥ ꯂꯩꯃꯅ ꯏꯃꯥꯒꯤ ꯁꯤꯖꯥ ꯂꯥꯛꯏꯔꯣ ꯆꯪꯉꯣ ꯆꯪꯉꯣ ꯏꯃꯥ ꯏꯇꯥ ꯇꯝꯐꯥꯗꯤ ꯅꯇꯥꯗꯤ ꯍꯧꯖꯤꯛꯇ ꯀꯩꯊꯦꯜꯗ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯇꯥ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯑꯗꯣ ꯅꯪꯕꯨ ꯀꯣꯅꯨꯡꯗ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯍꯟꯒꯗꯣꯏꯅꯣ ꯍꯌꯦꯡ ꯍꯟꯗꯣꯏꯅꯤ ꯏꯃꯥ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯖ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯇꯝꯐꯥ ꯃꯍꯩ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯏꯅꯦ ꯃꯁꯤꯒꯤ ꯏꯁꯤꯡꯁꯦ ꯊꯛꯂꯕꯗꯤ ꯁꯣꯏꯗꯅ ꯃꯍꯥꯔꯥꯅꯤꯗꯣ ꯁꯅꯥꯒꯤ ꯉꯥ ꯑꯣꯟꯒꯗ꯭ꯔꯥ ꯍꯣꯏ ꯑꯣꯟꯒꯅꯤ ꯑꯗꯣ ꯅꯨꯄꯤꯗꯣ ꯁꯅꯥꯒꯤ ꯉꯥ ꯑꯣꯜꯍꯟꯕꯒꯤ ꯃꯍꯨꯠꯇ ꯍꯥꯠꯄ ꯌꯥꯗꯕ꯭ꯔꯥ ꯏꯅꯦ ꯃꯍꯥꯛ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯏꯇꯥꯅꯤ ꯑꯗꯨꯅ ꯍꯥꯠꯄꯗꯤ ꯉꯝꯂꯣꯏ ꯑꯗꯣ ꯏꯅꯦ ꯃꯍꯥꯛ ꯁꯅꯥꯒꯤ ꯉꯥ ꯑꯣꯟꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯑꯣꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯉꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯁꯅꯥꯒꯤ ꯉꯥꯁꯦ ꯁꯣꯏꯗꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯛꯀꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯁꯦ ꯍꯥꯏꯔꯤꯕꯁꯦ ꯏꯅꯦ ꯑꯗꯨꯒꯤꯕꯨ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯉꯥ ꯍꯦꯛ ꯑꯣꯟꯈꯤꯕꯗ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯗꯨꯅ ꯎꯗꯅꯕ ꯃꯐꯝ ꯑꯃꯗ ꯍꯨꯟꯇꯣꯛꯂꯝꯃꯗꯣꯏꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯏꯁꯤꯡ ꯑꯗꯨ ꯉꯥ ꯑꯣꯟꯅꯅꯕ ꯍꯤꯗꯥꯛ ꯑꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ ꯇꯝꯐꯥꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯗ ꯃꯃꯥ ꯂꯩꯃꯅ ꯍꯥꯏ ꯇꯝꯐꯥ ꯅꯠꯇꯦ ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤꯕꯨ ꯀꯩꯊꯦꯜꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯁꯣꯝꯗ ꯅꯇꯥ ꯁꯤꯖꯗꯤ ꯅꯪꯕꯨ ꯎꯅꯕꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯝꯕꯅꯤ ꯇꯝꯐꯥ ꯁꯤꯖꯗꯣ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯄꯥꯈꯠꯅ ꯏꯃꯥ ꯁꯤꯖꯗꯣ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯕꯣ ꯍꯌꯦꯡ ꯍꯟꯒꯅꯤ ꯍꯥꯏꯌꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯏꯇꯥ ꯁꯤꯖꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯁꯨ ꯀꯨꯏꯔꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯔꯨꯒꯦ ꯏꯃꯥꯗꯤ ꯍꯌꯦꯡ ꯏꯄꯥꯝꯂꯣꯝꯗ ꯊꯕꯛ ꯑꯃ ꯂꯩꯅꯦ ꯑꯁ ꯏꯃꯥ ꯂꯩꯇ꯭ꯔꯁꯨ ꯑꯩ ꯂꯩꯁꯤꯗꯤ ꯑꯗꯨꯅ ꯑꯩ ꯀꯧꯔꯨꯔꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥ ꯁꯤꯖ ꯈꯣꯏꯗ ꯆꯠꯂꯝꯃꯤ ꯇꯝꯐꯥ ꯂꯥꯛꯄꯗꯨ ꯎꯔꯒ ꯁꯤꯖꯅ ꯏꯇꯥ ꯆꯪꯉꯛꯑꯣ ꯉꯁꯤꯁꯨ ꯏꯇꯥ ꯎꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯪꯗꯤ ꯀꯩꯊꯦꯜꯗ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯍꯜꯂꯛꯑꯦ ꯍꯣꯏ ꯏꯃꯥꯅꯁꯨ ꯅꯪ ꯂꯥꯛꯑꯝꯃꯦ ꯍꯥꯏ ꯑꯗꯣ ꯅꯪꯗꯤ ꯅꯁꯛꯀꯥꯁꯦ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤ ꯀꯗꯥꯏꯗꯩꯅꯣꯗ ꯏꯇꯥ ꯍꯥꯟꯅꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯏꯇꯥꯅ ꯎꯗꯕ ꯀꯨꯏꯃꯟꯕꯒꯤꯅꯤ ꯑꯗꯣ ꯏꯇꯥ ꯅꯪꯁꯨ ꯅꯣꯡꯃ ꯀꯣꯅꯨꯡꯗ ꯂꯥꯛꯑꯣ ꯍꯣꯏ ꯏꯇꯥ ꯂꯥꯛꯀꯦ ꯏꯇꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯕꯣ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯌꯦ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯀꯣꯜ ꯐꯖ ꯐꯖꯕꯁꯨ ꯂꯩ ꯅꯣꯡꯃ ꯂꯥꯛꯑꯣ ꯌꯦꯡꯍꯟꯒꯦ ꯏꯇꯥꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯔꯁꯨ ꯏꯇꯥ ꯂꯥꯛꯅꯤꯡꯕꯅꯤ ꯊꯕꯛ ꯆꯤꯟꯕꯒꯤꯅꯤ ꯃꯊꯪꯗ ꯂꯥꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯊꯪꯗꯗꯤ ꯁꯣꯏꯗꯅ ꯂꯥꯛꯑꯣꯀꯣ ꯏꯇꯥ ꯂꯥꯛꯀꯦ ꯑꯗꯣ ꯏꯇꯥ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯁꯨ ꯀꯨꯏꯔꯦ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯏꯇꯥ ꯑꯩ ꯆꯠꯂꯒꯦ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ ꯁꯤꯖꯒꯤ ꯃꯃꯥ ꯊꯦꯝꯕꯤꯅ ꯏꯃꯥꯒꯤ ꯁꯤꯖꯥ ꯅꯪꯕꯨ ꯅꯇꯥ ꯈꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯣꯗꯅ ꯍꯣꯏ ꯃꯥ ꯂꯣꯏꯁꯤꯟꯕ ꯍꯧꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯤꯖ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯇꯝꯐꯥ ꯈꯣꯏꯗ ꯆꯠꯂꯝꯃꯤ
Asomdana Tamphagi mama leimana. Imagi Tampha, nangbu haugalone. Nata siza lakpana halani. Imasu nakhoiga punna chak chaminagadabani. Adubu thabakna yadre. Haugulo. Natado ngasi konungda hangani haibani. Adunane chakto nganna chamino. Tamphana matumta tuminna. Ma konungda halani. Hai, Tampha. Ima na ngangbasi tadabro haugulo haibani ni nangbo. Tai ima haugalagi. Nangna chakadaba thabakto adum chakro. Masi hairaga Tampha sauduna haugalami. Ibe manangsidine. Noong matang ngangnadaba numit ama phawa yaudi. Imada kanana ngangnabiyo hage. Ngangdrabadi noong mata nasana khangna haugatuna imungi thabak hotnabro nangbo. Yare ima, nangna chakadaba thabakto chalo. Ngahaktang na kongase ingna chikna legi thaningdaba na lori. Taningoye nangdi achumba hairadi. Ahawbana marol ama chaningliba tanna talliba napina rol phawo suningdaba. Chale nanga ngangna doi sarukpudi. Masi haiduna leima ngangduna mapamnumda magi thabak adu chatlami. Laimana chakraba matung ngai hak leiraga siza Tampa khoida yoraklami. Ita, hoi ita, ai lae. Tampa sizana kaubudu taraduna thoglaktuna. Ita, laabo, chango imungdo inchangasi. Hoi ita, changasi. Asumna makhoi anido imungda changlami. Ita, nangi injang manamsidi chakpulami. Ado imadi ngasaide ude kai sakigi. Imadi mapamda thaba ama lei haibagi chakhibani. O adugi ore ngasaidagi ude haise. Ado ita, nangi injangdubu mundribo chaklambana yadri. Tamphana matang chari khanduna. Mundri ita, nang chaklamadi nahan imana mapamdagi purakpa ising manba mahi ama leibani. Madu khara thakchilo. Madu thaadi nangi chaklamado pharani. Injangdu yengamuko ai lauthogi. Tamphana tapthaba leitana mana mahai haibi nupina pirakpa ising manba mahi ado magi kada loba changlami. Sijade matana insang yenglamu haibaduda insang adu yengduna leirami. Kari numitune ngasidi chaknga tana lami siba. Injang sibu mundabu kayang wali jano. Ngaihak leiraba matungda Tampha ising manba mahi ado puraktuna ising thaknanaba patra amada haiduna. Seita thao nang chaklami haibado khara phananabani. Injang su mundori. Ita nangsu thao ai khatha thakpudu nungaiti. Ita oina thao aidi tharoigi injang se yengugi. Siza kari su khandana ising manba mahi ado thaklami. Tampha sizana ising manba ado thaklani haibagi harau minok noktuna. Thao hauna thao. Nga ongadabani di khangdri. Sizana ising manba ado hek thakpadagi sanagi nga olami. Tamphana sanagi nga ado paiduna. Ngasidi nangi phajakraba konungada uba phangdaroi. Nga aduna marol pikna. Ita, aingoda kari nungaitaba leibagino. Nangna sumaina tawrise. Aibu taibang mi amukta olhanbiyo. Taibang mi olhanba. Handak mapokide khaluna. Nga onduna isingda nungaina leiruro. Ita, aina di nangsi pikningai teki tinarakpani haiduna. Kayada nungsizaba. Aduga nangdi yamna phataba mi oiramli. Aibu yam thuna taibang mi olhalo. Natrabadi na punsisu pakaisum sangda thamduna. Akpa chairak bigani. Akpa chairak. Nang se ningthawaduna udriba makhaidi taibang mi olhanba ngamlaroi. Aduna haujipu nangbu kanana kanba lakadawrige. Nangse mi kanamtana uba phanglaroidaba. Arapa turel amada puduna thadaragani aina. Ita adumai tawganu. Nangbu aingondagi kari pambage. Ai nangna haiba khudingmak ai pige. Aibu taibang mi amuktadi olhanbiyo. Ai nangi nupa ningthawdo pami. Karigino aina ningthawado nungsi khangna. Nangna ningthawaduda luhonglibade. Masi haiduna Tamphana mi kanamtana udringaida sanagi nga adu mi kanasu tadaba mafam amagi turel amada puduna laklami. Asomdana sizagi manai nupisingdu siza lawba laklami. Sizagi mama thembina. Nakhoigi maharani lawba laklabro. Hoi ma, ado aikhoi maharani di. Madi mata amana chakawbagi chakhibani. Nakhoi warabasu wana ngahak ngairoko. Masu ngahak leiradi lahani. Manai nupising adusu hoi hairaga maharani sizabu ngairami. Asomdana Tampha konunga yamna lapna leiba. Mi tadaba mafam amada turel ama leiba mafam aduda sanagi nga adu thadaba loiraga yumda halaklami. Tampha chatna matomta. Karigumba sanagi nga se nga phaba mina phakrapati
Kamai tꯧni? As, faroida. Mafam asidabu mi kanasu tadabanina nga phaba kanasu lamoi. Masi haiduna Tampha Maharani oirani haina wakhal nungaina yumlomda halaklami. Asomdana Sijagi mapa purembana magi nupi Thembida. Hai, nupi. Phanadi koiri. Haujuk phaba nacha nupi na halaktribasibu kaidauraba janone. Aduni numisu tagadawri. Ayamda chatuna kaubirugi. Magi manai nupi singsu mabu ngaibada waramani. Masi haiduna Thembi Tampha khoida chatlami. Thembi na Tampha khoida yoba matamdadi yum aduda mi kanamta leiramdi. Karinu ni mi kanamta leitrisibo. Kadai kadai chatnakraba jano. Thembi ngahak yum adugi mapanda leptuna leirami. Ngahak numit taraba matungda Tampha mayum yoraklami. Tampha lakpa ubada Thembi na. Thembi nangbu kadaida chatluribano nata sijadi. Tampha do karisu khangsinadaba saraga. Ima, aidi kaithel chatlubani. Kainu ita sijadi ngasaini yumda chatlani na chakrabani. Mabu yumda yoraktriba. Hoine, halaktrine. Mabu kadai chatliba jano. Adu oiragana konungda hankraba jalo. Konungda su chatlamoi. Magi manai sing mabu loba laklibani. Aima, adudi kaida leiramgani. Haujukpu mabu kadaida thirudoino. Matam maduda Tamphagi mama leimasu mayumda halaklami. Tamphaga Thembigido mapanda leptuna leiramba aduda. Ita, kaigino mapanda leptuna leiramidi. Ita, sijadu thiba phangdri. Kaino haisibo. Sijadi ngasai aikhoi yumda Tamphaga chak chaminagani haina lehaudaine. Tamphana chak chaba loiraga konungda hangadabani haina nganna chakrabani. Aduga yumda su laktaba, konungda su chattaba. Adudi khul miyam haunaraga mabu thirurasi. Asumna manai nupi sing adu konungda chatuna ningthauda Maharani Sijadu thiba phangdre haina pau tamlami. Pau adu tabada ningthau luchingba tapthaba leitana manai singa Maharani Sijabu thiba chatlami. Laibak thibadi ningthau amadi manai singna Maharani Sijabu koithi thirabasu thiba phanglamde. Ningthau luchingba thawai nungaitana ningba kaina konungda halaklami. Asomdana Thembi kaptuna. Kadaidano ichanupi sina leiramdo shibo. Ichanupido karinungi aikhoi yumda laklamliba. Karigumba mane yum asida laklamdrabadi. Mahak manglam loidabani. Yare nupi to. Nachanupido hayeng amuk thisi. Adum kaptuna leiradina sado yararoine. Asumna ningthau luchingbana Maharani Sijabu nungti numit khudingi thirami adubu phangba kauba leiramde. Ningthau luchingba Maharani Sija mangkhibadagi ningthi nungaina cha thaktabana masa ison solami. Ngasisu ningthau luchingba Maharani Sija khoigi mapamda chatnanaba loisilami. Mahaki manai leirenna. Iningthau, ngasisu Maharani Sija thiba muk chatpirudoira. Thirugi. Iningthau, yaragadi chatpiruran. Kayadi kuire aikhoina Maharani bu thiraklibase. Adubu phangba kauba leite. Aduna iningthau wananabani. Nungaina pothabiru. Nasadusu yadri. Maharani ki wakhal khara kautokpasu tamlo. Atopa Maharani mathina na bataurasi. Aduna trabadi ningthau se. Wakhal lainana soidana naraani. Lairen. Ai Maharani Sijabu yam nusi. Ai madi ai gi thawaini. Aduna ai atopa nupi kanamtaga luhonglai. Mabu halakpa ngaikini. Masi hairaga ningthau luchingba mathanta sagol thauduna Sija khoigi mama mapagi mayumda chatkirami. Ningthau luchingbana chakraba matungda purembana. Iningthaugi mawong matause yengmada yam nungaitri. Mahakna Maharani Sijabu kayagi matik nungsijaba. Atopa ningthauga oirabadi nahana atopa nupi phajaba amamu lauradabani. Asomdana Tampha amuk mahai hebi nupi adugi manakta amuk chattuna. Ine, haujikti Maharani Sijasu leitrabanina aise Maharani oinanaba ningthau aduna pamnanaba amukta sinbiyo. Ibema, madugi thabak siba yaba thabakni. Adudi ine ngamloi. As ine kamaina no amta haibiyoba. Ine na pangtho haiba khudingmak ai tawgeba. Phare phare nangnabu yarabadi. Masigi manam nungsiba manam ase ningthau adugi chananaba insang oiro chak oiro maduda hapu. Madu oirabadi mana nangbu soidana nungsirakai. Adubu ibema yamna luribadi. Karigumba hana Maharani oirambado amo taibangmi onkiba thoklabadi. Nang soidana khudakta sigani. As ine adugibu nga adu aina mi kanasu jangnadaba mi kanasu tadaba turel amada thadomabani aduna mahak taibangmi onba suang ngamaroi. Phare phare nangna yarabadi.
ꯇꯝꯐꯥ ꯅꯨꯄꯤ ꯑꯗꯨꯗ ꯁꯦꯜ ꯈꯔ ꯄꯤꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯃꯅꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯅꯥ ꯑꯗꯨ ꯂꯣꯟꯅ ꯂꯣꯠꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯖꯒꯤ ꯃꯃꯥ ꯊꯦꯝꯕꯤꯅ "ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ, ꯅꯪꯕꯨ ꯆꯥꯛ ꯑꯃꯇ ꯆꯥꯗ꯭ꯔꯕꯔꯣ? ꯅꯁꯥꯗꯣ ꯏꯀꯪ ꯀꯪꯂꯦꯅꯦꯍꯦ." "ꯏꯃꯥ, ꯆꯥꯛ ꯑꯃꯇ ꯆꯥꯅꯤꯡꯗꯦꯗ." "ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ, ꯅꯁꯥꯗꯣ ꯁꯣꯛꯅꯅꯕꯅꯤ. ꯀꯥꯎꯊꯣꯛꯄꯁꯨ ꯈꯔ ꯇꯝꯃꯨ. ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ. ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ." ꯅꯤꯡꯊꯧ ꯂꯨꯆꯤꯡꯕ ꯅꯝꯗꯨꯅ ꯊꯦꯝꯗꯨꯅ ꯄꯨꯔꯦꯝꯕꯒ ꯊꯦꯝꯕꯤꯒ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯊꯦꯝꯕꯤꯅ "ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ, ꯆꯥꯛ ꯂꯩꯔꯤ. ꯌꯥꯝ ꯆꯥꯎꯀꯣ. ꯏꯟꯁꯥꯡꯁꯤꯗꯤ ꯍꯥꯎꯔꯝꯂꯔꯣꯏꯅꯤ. ꯑꯩꯈꯣꯏꯒ ꯅꯈꯣꯏꯒ ꯌꯥꯝꯅ ꯈꯦꯠꯅꯔꯕꯅꯤꯅ ꯌꯨꯝꯗ ꯀꯩꯗ ꯑꯁꯤꯁꯨ ꯍꯩꯅꯔꯝꯂꯔꯣꯏ." "ꯍꯩꯅꯩꯗ ꯏꯃꯥ. ꯏꯃꯥꯈꯣꯏꯗ ꯂꯩꯕꯅ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯏ. ꯃꯐꯝꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯣꯏꯅꯤ. ꯆꯥꯛꯁꯨ ꯆꯥꯗꯣꯏꯅꯤ." "ꯌꯥꯏꯌꯦ ꯌꯥꯏꯌꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ." "ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕ ꯅꯨꯡꯇꯤꯒꯤ ꯊꯦꯝꯕꯤꯈꯣꯏꯗ ꯂꯥꯛꯑꯒ ꯆꯥꯛ ꯆꯥꯏ ꯇꯥꯕꯗꯒꯤ ꯅꯣꯡꯃꯗꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯦꯝꯕꯤꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯍꯩꯃꯥ, ꯏꯆꯥ ꯇꯝꯐꯥ ꯂꯥꯛꯏꯗꯅ. ꯆꯪꯉꯣ ꯆꯪꯉꯣ. ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇꯁꯨ ꯂꯥꯛꯎꯗꯅ." ꯇꯝꯐꯥ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯒ "ꯏꯃꯥ, ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯑꯒ ꯃꯥꯡꯈ꯭ꯔꯕ ꯏꯇꯥꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯏ. ꯑꯗꯨꯒꯤ ꯏꯃꯥꯈꯣꯏꯗ ꯂꯥꯛꯄꯁꯦ ꯇꯜꯂꯤ." "ꯕꯦꯃꯥ, ꯀꯥꯎꯊꯣꯛꯄꯁꯨ ꯈꯔ ꯇꯝꯃꯨ. ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯕꯗꯤꯅꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯔꯣꯏ." "ꯏꯃꯥ, ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕꯗꯣ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ?" "ꯂꯥꯛꯀꯅꯤꯌꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ." "ꯈꯪꯗ꯭ꯔꯦꯗ. ꯉꯁꯤꯗꯤ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯒꯅꯤ? ꯃꯥ ꯂꯥꯛꯑꯗꯤ ꯌꯨꯝꯁꯤꯗ ꯆꯥꯛ ꯁꯣꯏꯗꯅ ꯆꯥꯒꯦ ꯍꯥꯏꯔꯅꯤ. ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ. ꯅꯄꯥꯕꯨꯡ ꯄꯨꯔꯦꯝꯕꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯊꯨꯝꯗꯨꯅ ꯂꯩ." ꯇꯝꯐꯥꯗꯨ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ "ꯑꯁ ꯏꯃꯥ, ꯑꯗꯨꯒꯤꯕꯨ ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯊꯣꯡꯕꯤꯔꯒꯦ." "ꯑꯗꯨꯅ ꯐꯔꯅꯤ ꯑꯗꯨꯗꯤ. ꯉꯁꯤꯗꯤꯅꯦ ꯅꯤꯡꯊꯧꯒꯤ ꯆꯥꯛꯇꯣ ꯏꯆꯥꯅ ꯑꯣꯏꯅ ꯊꯣꯡꯂꯒ ꯄꯤꯖꯕꯤꯔꯝꯂꯣ. ꯅꯄꯥꯕꯨꯡꯗꯨꯁꯨ ꯌꯦꯡꯉꯝꯃꯨ. ꯏꯃꯥ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯝꯐꯥꯅ ꯃꯇꯣꯝꯇ "ꯉꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯅꯤ. ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯅꯤ. ꯑꯗꯨꯅ ꯃꯥꯡꯍꯜꯂꯔꯣꯏ." ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯅ ꯃꯥꯅ ꯄꯨꯔꯛꯄ ꯃꯅꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯅꯥꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯅꯝ ꯅꯨꯡꯁꯤꯕꯗꯨ ꯄꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕ ꯑꯗꯨꯁꯨ ꯊꯦꯝꯕꯤꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯆꯤꯡꯕ ꯊꯦꯝꯕꯤꯈꯣꯏꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯦꯝꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯏꯃꯥꯗꯤ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯅꯤ. ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ." ꯂꯨꯆꯤꯡꯕ ꯇꯝꯐꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ "ꯌꯥꯅꯤ. ꯑꯗꯣ ꯄꯥꯕꯨꯡꯗꯤ?" "ꯄꯥꯕꯨꯡꯗꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯕꯅꯤ." "ꯐꯔꯦ. ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ. ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ." ꯇꯝꯐꯥꯁꯨ ꯈꯪꯏ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯕꯨ ꯍꯩꯅꯗꯦ ꯍꯥꯏꯕꯗꯣ꯫ ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯑꯗꯨ ꯅꯝꯗꯨꯅ ꯄꯤꯖꯅꯕꯒꯤꯗꯃꯛꯇ "ꯌꯥꯔꯒꯗꯤ ꯏꯅꯤꯡꯊꯧ, ꯏꯃꯥꯅ ꯋꯥꯅ ꯏꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯆꯥꯛ ꯊꯣꯡꯕꯁꯦ ꯆꯥꯗꯨꯅ ꯍꯟꯕꯤꯈꯣ. ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯆꯥꯗꯅ ꯍꯟꯕꯤꯕ ꯇꯥꯔꯒꯗꯤ ꯏꯃꯥ ꯊꯦꯝꯕꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏ." ꯅꯤꯡꯊꯧ ꯂꯨꯆꯤꯡꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯛꯂꯕ ꯃꯇꯨꯡꯗ "ꯐꯔꯦ. ꯑꯗꯨꯗꯤ ꯆꯥꯛꯇꯣ ꯑꯩ ꯆꯥꯔꯒꯦ." ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯄꯨꯔꯦꯝꯕꯗꯤ ꯀꯔꯤꯃꯇ ꯈꯪꯂꯝꯗꯦ꯫ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯇꯨꯃꯤꯟꯅ ꯅꯤꯡꯊꯧꯒꯤ ꯏꯟꯁꯥꯡ ꯑꯗꯨꯗ ꯃꯥꯅ ꯄꯨꯔꯛꯄ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯅꯥ ꯑꯗꯨ ꯍꯥꯞꯇꯨꯅ "ꯏꯅꯤꯡꯊꯧꯒꯤ ꯆꯥꯛ ꯁꯤꯗ ꯂꯩꯖꯔꯤ." ꯅꯤꯡꯊꯧ ꯂꯨꯆꯤꯡꯕ ꯇꯝꯐꯥꯗ ꯀꯩꯁꯨ ꯌꯦꯡꯗꯅ ꯆꯥꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯥꯔꯝꯃꯤ꯫ ꯇꯝꯐꯥꯗꯤ ꯍꯔꯥꯎꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯥꯛ ꯆꯥꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯇꯝꯐꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯝꯐꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ "ꯇꯝꯐꯥ, ꯍꯌꯦꯡꯁꯨ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯨ. ꯅꯪ ꯎꯔꯒ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯣꯛꯈꯤꯕꯒꯨꯝ ꯇꯧꯏ." "ꯍꯣꯏ, ꯂꯩꯔꯝꯒꯦ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯦꯝꯕꯤꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ, ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ?" "ꯆꯥꯔꯦ ꯏꯃꯥ. ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕ ꯇꯝꯐꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯝꯐꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯇꯣꯝꯇ "ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯔꯦꯗꯅ. ꯀꯨꯏꯔꯔꯣꯏ ꯑꯩꯁꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯕ. ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯥꯛꯑꯕꯅꯤꯅ ꯑꯩꯃꯨꯛ ꯆꯠꯂꯒꯦ." "ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ. ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯎꯀꯣ." ꯇꯝꯐꯥ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯂꯩꯃ ꯏꯁꯧ ꯂꯥꯡꯗꯨꯅ "ꯍꯥꯏ, ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯂꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯩꯗꯧꯔꯒꯦ? ꯑꯃꯨꯛ ꯁꯥꯎꯔꯤꯗꯨꯕꯣ? ꯄꯥꯕꯨꯡ ꯄꯨꯔꯦꯝꯕꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕꯅꯤ." "ꯍꯩꯃꯥ,
ꯃꯥꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯕꯨꯗꯤ ꯅꯠꯇꯦꯗ. ꯑꯩꯗꯣ ꯉꯟꯅ ꯍꯜꯂꯛꯑꯒ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯗ ꯏꯃꯥ ꯊꯦꯝꯕꯤꯁꯨ ꯊꯕꯛ ꯑꯃ ꯆꯠꯈꯤ, ꯆꯥꯛ ꯊꯣꯡꯕꯤꯔꯝꯃꯣ ꯍꯥꯏꯕꯗꯨꯗ ꯍꯜꯂꯛꯄ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯐꯔꯦ ꯐꯔꯦ. ꯑꯩꯗꯤꯅꯦ ꯇꯨꯝꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯕ꯭ꯔꯥꯅ ꯈꯟꯕꯒꯤꯅꯤ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯤꯁꯨ ꯅꯪꯅ ꯊꯣꯡꯕ ꯉꯁꯤꯗꯤ. 이마시 와ꯕꯅ ꯂꯣꯏꯔꯦ. ꯑꯁ 이마 ꯅꯪꯅ ꯑꯣꯏꯅ ꯊꯣꯡꯉꯨ. ꯑꯩꯁꯨ 와ꯕꯅ ꯂꯣꯏꯔꯦ. ꯉꯥꯛꯇ ꯇꯨꯝꯈꯤꯒꯦꯕ. ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯤꯒ ꯉꯥꯡꯅꯕ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕ ꯇꯝꯐꯥꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯂꯨꯍꯣꯡꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕꯁꯨ ꯄꯨꯔꯦꯝꯕꯒ ꯊꯦꯝꯕꯤꯒꯗꯤ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯃꯈꯣꯏ ꯑꯅꯤ ꯈꯛ ꯅꯠꯇꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯍꯥꯟꯅꯗꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯇꯝꯐꯥꯅ ꯃꯍꯥꯔꯥꯅꯤ ꯍꯦꯛ ꯑꯣꯏꯕꯗꯒꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯍꯜꯂꯝꯗꯦ. ꯊꯕꯛ ꯉꯥꯛꯇ ꯁꯨꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯊꯕꯛ ꯑꯃ ꯍꯦꯛ ꯁꯣꯏꯕꯗ ꯃꯈꯣꯏꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯆꯩꯕꯤꯔꯝꯃꯤ. ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯗꯤ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯂꯕꯅꯤ. ꯅꯤꯡꯊꯧ ꯂꯨꯆꯤꯡꯕ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯉꯥꯡꯂꯝꯗꯦ. ꯃꯥꯗꯤ ꯇꯁꯦꯡꯅ ꯃꯍꯥꯔꯥꯅꯤꯅ ꯄꯨꯡꯁꯨꯝꯗ ꯁꯨꯝꯕꯤꯔꯝꯃꯤ. ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯃꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ "ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯤꯗꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ. ꯏꯕꯦꯝꯃ ꯍꯤꯡꯆꯥꯕꯤꯗꯒꯤꯁꯨ ꯍꯦꯜꯂꯤ. ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯍꯥꯔꯥꯅꯤ ꯁꯤꯖꯒ ꯌꯥꯝ ꯈꯦꯠꯅꯩ." "ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ, ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯍꯧꯔꯁꯤ. ꯑꯩꯈꯣꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕꯁꯤ ꯎꯔꯕꯗꯤꯅꯦ ꯃꯍꯥꯔꯥꯅꯤꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯅꯤ." ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯃꯨꯛ ꯁꯨꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯊꯝꯕꯥꯜ ꯀꯧꯕꯤ ꯂꯥꯏꯔꯈ꯭ꯔꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯀꯧꯕꯤ ꯑꯃꯒ ꯇꯨꯔꯦꯜꯗ ꯏꯟ ꯆꯤꯡꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ. "ꯏꯃꯥ ꯆꯠꯂꯁꯦ. ꯃꯤꯗꯤ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯁꯤ." "ꯏꯆꯥꯕꯨ ꯋꯥꯔꯕ꯭ꯔꯥꯅꯦ? ꯉꯥꯛꯇꯪ ꯂꯩꯈꯤꯁꯤ. ꯃꯤꯗꯤ ꯉꯥ ꯃꯌꯥꯝ ꯄꯨꯔꯒ ꯌꯨꯝꯗ ꯍꯟꯅꯩ. ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯈꯛꯇ ꯐꯥꯔꯤ. ꯃꯁꯤꯅꯁꯨ ꯉꯁꯤꯒꯤ ꯆꯦꯡ ꯋꯥꯟꯕ ꯐꯪꯉꯣꯏꯗꯧꯔꯤꯕꯅꯤ. ꯉꯁꯤꯗꯤꯅꯦ ꯆꯔꯥ ꯍꯦꯟꯕ ꯈꯪꯄꯣꯠꯇꯦ." "ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯍꯥꯏꯅꯕ ꯁꯅꯥꯒꯤ ꯉꯥꯗꯣ ꯐꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ." "ꯑꯗꯨꯒꯤ ꯁꯅꯥꯒꯤ ꯉꯥꯗꯣ ꯐꯥꯔꯕꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯦ." "ꯑꯗꯣ ꯏꯃꯥ, ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒꯨꯝꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯅꯥꯒꯤ ꯉꯥ ꯐꯥꯕꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏ. ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯃꯥ?" "ꯆꯨꯝꯃꯤ." "ꯑꯗꯨꯗꯤ ꯏꯃꯥ, ꯂꯩꯈꯤꯁꯤ. ꯁꯅꯥꯒꯤ ꯉꯥ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯈꯤꯁꯤ. ꯂꯥꯏꯕꯛ ꯐꯗꯅ ꯁꯅꯥꯒꯤ ꯉꯥ ꯌꯥꯎꯔꯛꯂꯕꯗꯤ ꯏꯃꯥ ꯏꯆꯥꯗꯗꯤꯅꯦ ꯃꯗꯨꯒꯤ ꯂꯥꯏꯕꯛ ꯑꯗꯨ ꯑꯣꯏꯔꯔꯣꯏ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯟ ꯆꯤꯡꯂꯝꯃꯤ. ꯏꯊꯥ ꯊꯥꯖꯗꯅ ꯊꯝꯕꯥꯜꯅ ꯏꯟ ꯆꯤꯡꯕꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯒꯤ ꯑꯣꯟꯈꯤꯕ ꯁꯅꯥꯒꯤ ꯉꯥ ꯑꯗꯨ ꯌꯥꯎꯔꯛꯂꯝꯃꯤ. ꯁꯅꯥꯒꯤ ꯉꯥ ꯑꯣꯟꯈꯤꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ "ꯑꯩꯕꯨ ꯐꯥꯕꯤꯈꯤꯒꯅꯨ. ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯤ. ꯑꯩ ꯉꯥ ꯅꯠꯇꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯄꯤꯛꯃꯟꯕꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯇꯥꯕꯤꯔꯝꯗꯦ. ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯁꯅꯥꯒꯤ ꯉꯥ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. "ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯜꯂꯅꯤꯌꯦ. ꯆꯔꯥ ꯑꯃꯨꯛ ꯍꯦꯜꯂꯔꯣꯏꯀꯣ?" "ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯏꯆꯥ ꯏꯅꯥꯛ ꯈꯨꯜꯂꯗꯕꯅꯤ. ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯆꯥꯟꯕꯤꯔꯕꯅꯤ. ꯃꯤ ꯀꯅꯥꯝꯇꯗ ꯈꯪꯍꯜꯂꯣꯏꯁꯤ. ꯉꯥꯁꯦ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯔꯁꯤ. ꯉꯁꯤꯒꯤꯗꯤꯅꯦ ꯆꯐꯨ ꯑꯃꯗ ꯐꯖꯅ ꯍꯥꯞꯄꯒ ꯊꯝꯃꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ. "ꯏꯃꯥ, ꯁꯅꯥꯒꯤ ꯉꯥꯁꯦ ꯆꯐꯨ ꯑꯄꯤꯛꯄ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒꯦ." "ꯍꯣꯏ ꯍꯣꯏ, ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯨꯀꯣ. ꯉꯁꯤꯗꯤꯅꯦ ꯆꯦꯡꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯥ ꯄꯨꯔꯛꯄꯁꯤ ꯈꯛꯇ ꯊꯣꯡꯂꯒ ꯆꯥꯔꯁꯤ. ꯆꯥꯛꯇꯤ ꯍꯌꯦꯡ ꯄꯨꯛ ꯊꯟꯅ ꯆꯥꯔꯁꯤ." ꯊꯥꯗꯣꯏꯗꯨ ꯍꯣꯏ ꯍꯥꯏꯔꯒ ꯉꯥ ꯑꯗꯨ ꯏꯁꯤꯡ ꯌꯥꯎꯕ ꯆꯐꯨ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ. ꯊꯥꯗꯣꯏꯅ ꯉꯥ ꯑꯗꯨ ꯆꯐꯨ ꯑꯗꯨꯗ ꯍꯥꯞꯆꯤꯟꯒꯦ ꯇꯧꯕꯗ ꯉꯥ ꯑꯗꯨ ꯃꯆꯤꯟ ꯂꯦꯡꯗꯨꯅ ꯉꯥꯡꯕꯒꯨꯝꯅ ꯇꯧꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏꯅ ꯉꯛꯅ "ꯀꯩꯅꯣ, ꯉꯥꯁꯤꯅ ꯃꯆꯤꯟꯁꯦ ꯂꯦꯡꯕꯒꯨꯝꯅ ꯋꯥ ꯉꯥꯡꯕꯒꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯍꯥꯏꯔꯤꯖꯥꯠꯅꯣ?" ꯍꯥꯏꯅ ꯊꯥꯗꯣꯏꯅ ꯉꯥ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯉꯥ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯇꯨꯅ "ꯑꯩꯕꯨ ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯌꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯕꯨ ꯌꯣꯟꯕꯤꯒꯅꯨ. ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯁꯤꯖꯅꯤ. ꯑꯩꯁꯦ ꯐꯠꯇꯕ ꯃꯤꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯉꯥ ꯑꯣꯜꯍꯟꯕꯅꯤ." ꯉꯥꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ. ꯃꯍꯥꯛꯅ ꯉꯥ ꯑꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯗꯨꯅ "ꯏꯃꯥ, ꯑꯩꯈꯣꯏꯅ ꯐꯥꯔꯤꯁꯤ ꯉꯥ ꯅꯠꯇꯤꯌꯦ, ꯃꯤꯑꯣꯏꯕꯅꯤ. ꯃꯍꯥꯛꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯥꯟꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯕ, ꯃꯤꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯊꯤꯅꯔꯤꯕ ꯃꯍꯥꯔꯥꯅꯤ ꯁꯤꯖꯅꯤ." "ꯍꯥ? ꯏꯆꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯥꯅꯦ?" "ꯆꯨꯝꯃꯦ ꯏꯃꯥ. ꯊꯥꯖꯗ꯭ꯔꯒꯅ ꯉꯥꯁꯦ ꯅꯪꯒꯤ ꯅꯥꯀꯣꯡ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯃꯥꯅ ꯉꯥꯡꯕꯁꯦ ꯇꯥꯎ." ꯊꯝꯕꯥꯜꯁꯨ ꯃꯆꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯗꯨꯅ ꯉꯥ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯊꯝꯗꯨꯅ ꯉꯥ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯝꯃꯤ. ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯑꯗꯨꯃꯛꯇꯗ ꯉꯥ ꯑꯗꯨꯅꯁꯨ ꯊꯝꯕꯥꯜꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ.
ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯁꯤꯖꯅ ꯃꯥꯅ ꯀꯔꯝꯅ ꯉꯥ ꯑꯣꯟꯈꯤꯕꯅꯣ, ꯀꯅꯥꯅ ꯑꯣꯜꯍꯟꯕꯅꯣ ꯍꯥꯏꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯃꯥ ꯃꯆꯥꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯉꯥ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯨ꯫ ꯑꯗꯣ ꯍꯧꯖꯤꯛ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯤꯕ ꯇꯝꯐꯥꯅ ꯅꯪꯕꯨ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯃꯥꯏ ꯇꯧꯕ? ꯃꯥ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯂꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯩꯕꯨ ꯎꯍꯜꯂꯨ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯆꯪꯍꯟꯗ꯭ꯔꯕꯗꯤ? ꯆꯪꯍꯟꯗ꯭ꯔꯒꯅ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯑꯩꯕꯨ ꯄꯨꯕꯤꯌꯨ꯫ ꯉꯥꯗꯨꯒꯤ ꯋꯥꯗꯨ ꯌꯥꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯆꯠꯅꯅꯕ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯅ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯒ ꯃꯃꯥ ꯊꯝꯕꯥꯜꯒ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯀꯣꯅꯨꯡ ꯆꯠꯂꯝꯃꯤ꯫ ꯏꯃꯥ, ꯀꯃꯥꯏꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯗꯣꯏꯅꯣ? ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯦꯛꯇ ꯆꯪꯉꯁꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯆꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯗꯨꯅ ꯀꯣꯅꯨꯡꯗ ꯆꯪꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯒꯤ ꯊꯣꯡꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯪꯍꯜꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯂꯨꯈꯥꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯀꯣꯅꯨꯡꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ, ꯏꯃꯥ, ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯍꯟꯅꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯈ꯭ꯔꯁꯤꯔꯥ? ꯍꯩ, ꯃꯗꯨ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯁꯅꯥꯒꯤ ꯉꯥ ꯑꯣꯟꯈ꯭ꯔꯕ ꯃꯍꯥꯔꯥꯅꯤ ꯁꯤꯖꯁꯦ ꯄꯨꯔꯛꯑꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯤꯕ ꯇꯝꯐꯥꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯅ ꯄꯨꯔꯛꯄ ꯁꯅꯥꯒꯤ ꯉꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯔꯥꯅꯤ ꯁꯤꯖ ꯑꯣꯟꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅꯅꯦ, ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯁꯤ꯫ ꯃꯈꯣꯏꯗꯤ ꯅꯤꯡꯊꯧꯒꯤ ꯃꯔꯤ ꯃꯇꯥꯅꯤꯅ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯀꯣꯅꯨꯡꯗ ꯆꯪꯍꯟꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯃꯍꯥꯔꯥꯅꯤ ꯁꯤꯖꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯌꯨꯝꯗ ꯃꯤꯉꯣꯟꯗ ꯍꯪꯗꯨꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯁꯤꯖ ꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯁꯤꯖꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯒ ꯊꯥꯗꯣꯏꯒꯅ ꯂꯥꯛꯄꯗꯨ ꯎꯔꯒ ꯊꯦꯝꯕꯤꯅ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯏꯃꯥ ꯍꯥꯏꯒꯗ꯭ꯔꯥ? ꯑꯩ ꯑꯁꯦ ꯑꯊꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯊꯝꯕꯥꯜ ꯀꯧꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯏꯆꯥꯅꯨꯄꯤꯅꯤ, ꯃꯃꯤꯡꯅ ꯊꯥꯗꯣꯏ ꯀꯧꯏ꯫ ꯏꯃꯥ ꯏꯆꯥ ꯃꯐꯝ ꯑꯁꯤꯗ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ꯫ ꯀꯔꯤ ꯊꯕꯛꯅꯣꯅꯦ? ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅ ꯋꯥꯔꯤ ꯄꯨꯝꯕ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯦꯝꯕꯤ ꯀꯞꯂꯒ ꯉꯥ ꯑꯣꯟꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤꯕꯨ ꯄꯥꯏꯔꯒ, ꯏꯆꯥꯗꯤ ꯉꯥ ꯑꯣꯟꯗꯨꯅ ꯋꯥꯅ ꯍꯤꯡꯂꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯏꯃꯥꯅ ꯁꯣꯏꯗꯅ ꯏꯆꯥꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯍꯟꯒꯅꯤ꯫ ꯊꯝꯕꯥꯜ, ꯅꯃꯥꯅꯆꯥꯒꯤ ꯃꯇꯦꯡꯅ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯈ꯭ꯔꯕ ꯏꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛ ꯃꯁꯛ ꯎꯍꯟꯕꯤꯒꯗꯧꯔꯤ꯫ ꯅꯈꯣꯏꯒꯤ ꯂꯃꯟ ꯑꯩꯅ ꯄꯨꯟꯁꯤꯗ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯃꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ꯫ ꯅꯃꯥꯅꯆꯥ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯟꯕ ꯊꯦꯡꯂꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤꯅꯦ, ꯌꯨꯝꯁꯤꯗ ꯂꯦꯛꯑꯒ ꯍꯌꯦꯡ ꯑꯣꯏꯅ ꯍꯜꯂꯨ꯫ ꯑꯗꯨꯅꯤ, ꯍꯌꯦꯡ ꯑꯣꯏꯅ ꯍꯜꯂꯨ꯫ ꯉꯁꯤꯗꯤꯅꯦ, ꯌꯨꯝ ꯑꯁꯤꯗ ꯂꯦꯛꯑꯁꯤ꯫ ꯊꯝꯕꯥꯜꯁꯨ ꯌꯥꯔꯝꯃꯤ꯫ ꯊꯦꯝꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯔꯦꯝꯕꯗ, ꯅꯨꯄꯥ, ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗꯨ ꯎꯅꯔꯨꯁꯤ꯫ ꯅꯨꯄꯤ, ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯤ, ꯍꯌꯦꯡ ꯑꯣꯏꯅ ꯎꯅꯔꯨꯁꯤ꯫ ꯌꯥꯗꯦ, ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ꯫ ꯏꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯑꯁꯦ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯗꯨꯅꯅꯦ, ꯏꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯑꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯄꯟꯊꯗꯅ ꯇꯝꯐꯥꯗꯨꯁꯨ ꯆꯩꯔꯥꯛ ꯄꯤꯍꯟꯁꯤ꯫ ꯃꯇꯝ ꯀꯌꯥ ꯏꯆꯥꯅ ꯉꯥ ꯑꯣꯟꯗꯨꯅ ꯋꯥꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯄꯨꯔꯦꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯑꯍꯤꯡ ꯑꯗꯨꯗ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯣꯡꯉꯥꯛꯄꯁꯤꯡ ꯑꯗꯨꯅ, ꯀꯅꯥ ꯀꯅꯥꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤꯕꯁꯦ? ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯕ ꯁꯤꯖꯒꯤ ꯃꯄꯥꯅꯤ꯫ ꯌꯥꯔꯒꯗꯤ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕꯗꯣ ꯑꯃꯨꯛꯇ ꯎꯅꯖꯒꯦ꯫ ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯊꯦꯡꯉꯤ, ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯎꯅꯕꯤꯌꯨ꯫ ꯏꯕꯨꯡꯉꯣ, ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯍꯥꯏꯒꯗꯕ ꯂꯩꯕꯒꯤꯅꯤ꯫ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯎꯅꯒꯦ꯫ ꯀꯣꯅꯨꯡꯒꯤ ꯊꯣꯡꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯌꯥꯔꯗꯨꯅ ꯃꯈꯣꯏꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥ ꯁꯛ ꯀꯥꯛꯅ, ꯅꯈꯣꯏꯗꯤ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯔꯤꯒꯤ ꯅꯤꯡꯊꯧꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯣ? ꯀꯔꯤ ꯑꯔꯨꯕ ꯋꯥ ꯂꯩꯔꯒꯦ? ꯃꯍꯥꯔꯥꯅꯤ, ꯏꯅꯤꯡꯊꯧꯗ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯗꯕ ꯂꯩꯕꯒꯤꯅꯤ꯫ ꯌꯥꯔꯒꯗꯤ ꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ꯫ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯥ? ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ, ꯄꯥꯕꯨꯡ, ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯂꯩꯔꯒꯦ ꯑꯍꯤꯡꯁꯤꯗ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯕꯒꯤ ꯏꯄꯥ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯄꯥꯕꯨꯡ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯍꯥꯏꯒꯦ꯫ ꯑꯗꯣ ꯋꯥꯁꯦ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯏꯄꯥꯅ ꯅꯪꯒꯤ ꯈꯨꯗꯣꯜ ꯑꯃ ꯄꯨꯔꯛꯄꯅꯤ, ꯃꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯝꯕꯅ ꯁꯅꯥꯒꯤ ꯉꯥ ꯌꯥꯎꯕ ꯆꯐꯨ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕꯅ ꯆꯐꯨ ꯑꯗꯨ ꯂꯧꯗꯨꯅ ꯌꯦꯡꯕꯗ ꯁꯅꯥꯒꯤ ꯉꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ, ꯁꯅꯥꯒꯤ ꯉꯥꯅꯤꯅꯦ꯫ ꯁꯅꯥꯒꯤ ꯉꯥꯗꯨ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕꯅ ꯍꯦꯛ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯁꯤꯖ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕꯅ ꯌꯥꯝ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯈꯛ ꯅꯠꯇꯅ ꯎꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫
ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯗꯤ ꯃꯍꯩ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯃꯍꯥꯔꯥꯅꯤ ꯁꯤꯖꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯛꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯁꯤꯖꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕ ꯀꯞꯇꯨꯅ ꯃꯍꯥꯔꯥꯅꯤ ꯁꯤꯖꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯈꯣꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯕꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯃꯍꯥꯔꯥꯅꯤ ꯁꯤꯖ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯁꯤꯖꯅ ꯊꯝꯕꯥꯜꯗ "ꯏꯆꯦ, ꯉꯁꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕ ꯐꯪꯕꯗ ꯑꯩꯒꯤ ꯏꯃꯨꯡꯁꯤꯡꯒ ꯎꯅꯕ ꯐꯪꯖꯔꯤꯕꯁꯦ ꯏꯆꯦꯒꯤ ꯃꯄꯥꯜꯗꯒꯤꯅꯤ꯫ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕꯅ ꯑꯃꯨꯛ "ꯑꯗꯨꯅꯤ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃꯕꯨ ꯑꯃꯨꯛ ꯎꯅꯍꯟꯕꯤꯔꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯕꯨ ꯑꯆꯧꯕ ꯃꯅꯥ ꯑꯃ ꯄꯤꯒꯅꯤ"꯫ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕꯅ ꯊꯝꯕꯥꯜꯕꯨ ꯄꯨꯟꯁꯤꯒꯤ ꯁꯤꯖꯤꯟꯅꯔꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯟꯅꯒꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯜꯂꯝꯃꯤ꯫